ꯃꯌꯥꯝ ꯉꯁꯤꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠ ꯍꯥꯏꯔꯒꯁꯨ ꯑꯩꯈꯣꯏ ꯑꯣꯜ ꯑꯣꯚꯔ ꯏꯟꯗꯤꯌꯥ ꯉꯁꯤꯁꯦ ꯑꯗꯨꯝ ꯄꯥꯂꯟ ꯇꯧꯅꯕꯅꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯒ ꯃꯍꯥꯛꯀꯤ ꯀꯩ ꯍꯥꯏꯅꯤ ꯃꯍꯩꯔꯣꯏ ꯍꯥꯏꯇꯥꯔꯦ ꯃꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯃꯍꯩꯔꯣꯏꯗꯨꯒꯤ ꯃꯔꯤꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯄꯨꯝꯕꯗ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯃꯥꯅꯕꯨ ꯁꯦꯝꯕꯤꯔꯛꯄ ꯇꯥꯛꯄꯤꯔꯛꯄ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯒꯨꯔꯨꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯑꯗꯨꯝ ꯊꯧꯔꯝꯁꯤꯡ ꯄꯥꯡꯊꯣꯛꯄ ꯑꯗꯨꯝ ꯊꯦꯡꯅꯔꯤ ꯑꯗꯣ ꯉꯁꯤꯁꯨ ꯑꯗꯨꯝ ꯃꯌꯥꯝꯗ ꯁꯤꯒꯤ ꯊꯧꯔꯝꯁꯤꯡꯁꯤ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯤꯡꯃꯩꯊ꯭ꯔꯤꯁꯤꯅ ꯏꯆꯝ ꯆꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯆꯥ ꯑꯃ ꯑꯩꯈꯣꯏ ꯎꯠꯆꯒꯦ ꯍꯥꯏꯗꯨꯅꯁꯨ ꯊꯥꯖꯔꯛꯄꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯁꯦ ꯑꯩꯈꯣꯏ ꯈꯨꯔꯥꯏꯒꯤ ꯃꯥꯏꯀꯩꯒꯤ ꯑꯌꯥꯡꯄꯜꯂꯤ ꯍꯥꯏꯕ ꯂꯝꯕꯤꯗꯨꯒꯤ ꯃꯇꯦꯛꯇꯨꯗ ꯃꯌꯥꯏ ꯂꯩꯔꯛ ꯍꯥꯏꯕ ꯂꯝꯕꯤꯗꯨꯗꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝꯅ ꯑꯣꯖꯥ ꯁꯣꯔꯤ ꯁꯟꯖꯝ ꯃꯅꯤꯄꯨꯔꯒꯤ ꯁꯛꯅꯥꯏꯕ ꯁꯩꯁꯛꯄ ꯁꯣꯔꯤ ꯁꯟꯖꯝꯒꯤ ꯃꯌꯨꯝꯗꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯆꯠꯆꯗꯣꯏꯁꯦ ꯃꯥꯏ ꯃꯌꯨꯝꯁꯦ ꯈꯪꯗꯦ ꯑꯗꯨꯏꯁꯨ ꯑꯩꯈꯣꯏ ꯐꯣꯂꯣ ꯇꯧꯔ ꯆꯠꯇꯣꯏꯅꯤ ꯁꯣꯔꯤ ꯁꯟꯖꯝꯒꯤ ꯌꯨꯝ ꯈꯪꯕ ꯌꯥꯎꯔꯒꯗꯤ ꯃꯌꯥꯝ ꯒꯥꯏꯗ ꯈꯛꯇꯪ ꯇꯧꯕꯤꯔꯣ ꯌꯧꯗꯤ ꯌꯧꯔꯅꯤ ꯍꯥꯏ ꯃꯌꯥꯝ ꯌꯦꯡꯉꯁꯤꯀꯣ ꯑꯗꯨꯒ ꯑꯩ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯁꯤꯗ ꯂꯩꯔꯦ ꯀꯦꯞꯁꯟꯗ ꯂꯣꯏ ꯏꯔ ꯌꯥꯎꯔꯦ ꯑꯣꯖꯥ ꯀꯩꯅꯣ ꯇꯧꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯒꯁꯨ ꯁꯤꯗ ꯑꯣꯏꯖꯥꯠꯂꯣ ꯅꯪ ꯁꯣꯔꯤ ꯃꯌꯨꯝꯁꯤ ꯀꯥꯏꯗꯅꯣ ꯅꯪ ꯏꯁꯩ ꯁꯛꯄꯗ ꯁꯣꯔꯤ ꯁꯟꯖꯝꯒꯤ ꯌꯨꯝ ꯁꯤ ꯆꯪꯗꯣꯏꯔꯥ ꯑꯣ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯃꯥꯜꯂꯕ ꯁꯤꯗ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯌꯔ ꯃꯌꯥꯝ ꯇꯧꯕꯤꯕꯩ ꯃꯌꯥꯝ ꯌꯥꯎꯔꯤꯅꯦ ꯁꯤꯌꯔ ꯇꯧꯕꯤꯕꯁꯤꯡꯁꯤꯗꯤ ꯑꯩꯅ ꯁꯨꯝ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔ ꯍꯥꯏꯖꯅꯤꯡꯕꯁꯦ ꯏꯌꯥꯝꯕꯒꯤꯁꯨ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯂꯥꯏꯚ ꯇꯧꯕꯅꯤꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯑꯩꯈꯣꯏ ꯀꯩ ꯍꯥꯏꯅꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦꯗ ꯏꯌꯥꯝꯕ ꯂꯛꯀꯤ ꯋꯤꯟꯅꯔ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯉꯁꯤꯒꯤ ꯂꯥꯏꯚ ꯊꯥꯕꯤꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯌꯔ ꯇꯧꯕꯁꯤꯡꯁꯤꯒꯤꯀꯣ ꯑꯗ ꯏꯌꯥꯝꯕꯅ ꯑꯍꯥꯟꯕ ꯏꯁꯩꯗꯨꯃꯗꯤ ꯂꯛꯀꯤ ꯋꯤꯟꯅꯔꯁꯤꯗ ꯈꯨꯗꯣꯜ ꯇꯝꯕ ꯌꯥꯔꯦꯅꯦ ꯏꯌꯥꯝꯕ ꯌꯥꯝ ꯗꯥꯁꯣꯔꯤꯒꯤ ꯌꯨꯝꯗꯅꯤꯀꯣ ꯑꯩꯈꯣꯏ ꯆꯪꯖꯗꯣꯏꯁꯦ ꯑꯩꯁꯨ ꯑꯍꯥꯟꯕꯅꯤ ꯑꯗꯨꯒ ꯏꯌꯥꯝꯕ ꯔꯕꯤ ꯁꯪꯀꯔꯒꯤꯁꯨ ꯑꯍꯥꯟꯕ ꯅꯨꯃꯤꯠ ꯑꯣꯏꯒꯗꯣꯏꯅꯤ ꯐꯣꯟ ꯇꯧꯒꯦꯀꯣ ꯀꯛꯊꯠꯂꯣ ꯌꯥꯔꯣꯏ ꯗꯥꯁꯣꯔꯤ ꯀꯔꯝꯕ ꯊꯣꯡꯒꯥꯟ ꯑꯣꯏꯗꯣꯏꯅꯣ ꯃꯅꯨꯡ ꯊꯣꯡꯖꯜꯂꯛꯑꯦ ꯑꯁꯥꯝꯒꯤ ꯕꯤꯠ ꯑꯃ ꯂꯩꯌꯦ ꯑꯁꯥꯝꯒꯤ ꯒꯥꯔꯤ ꯅꯝꯕꯔ ꯑꯃ ꯕꯤꯠ ꯑꯃ ꯂꯩꯌꯦ ꯆꯦꯕ꯭ꯔꯣꯂꯦꯠ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯈꯥꯝ ꯌꯥꯕ꯭ꯔꯥ ꯃꯥꯔꯨꯇꯤ ꯑꯜꯇꯣ ꯑꯃ ꯂꯩꯁꯦ ꯒꯦꯔꯦꯖꯇ ꯃꯅꯨꯡ ꯎꯕ꯭ꯔꯥ ꯃꯅꯨꯡꯗ ꯎꯕ꯭ꯔꯥ ꯎꯏꯌꯦ ꯑꯜꯇꯣ ꯑꯃ ꯂꯩꯌꯦ ꯑꯗꯨꯅ ꯃꯅꯨꯡ ꯆꯪꯖꯟꯈꯤꯕ ꯑꯣꯏꯗꯣꯏꯅꯤ ꯃꯥꯔꯨꯇꯤ ꯑꯜꯇꯣ ꯑꯃ ꯂꯩꯌꯦꯕ ꯁꯤꯗ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦ ꯎꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦ ꯎꯒꯤ ꯂꯥꯏꯁꯪ ꯑꯃ ꯂꯩꯌꯦ ꯍꯣꯏ ꯑꯗꯨꯋꯥꯏꯗꯣ ꯌꯧꯔꯕꯅꯦ ꯑꯗꯨꯗꯒꯤ ꯂꯦꯐꯇ ꯑꯩꯈꯣꯏ ꯌꯨꯝ ꯂꯩꯌꯦ ꯆꯪꯁꯤꯜꯂꯒ ꯍꯥꯏꯗꯤ ꯂꯩꯔꯛꯁꯨ ꯅꯠꯇꯦ ꯏꯌꯥꯝꯕꯒꯤ ꯃꯤꯅ ꯇꯥꯛꯂꯛꯏꯅꯦꯕ ꯏꯌꯥꯝꯕ ꯌꯨꯝꯒꯤ ꯊꯣꯡꯒꯥꯟꯁꯦ ꯁꯤꯗꯅꯦꯅ ꯑꯗꯨ ꯃꯐꯝꯗꯣ ꯏꯌꯥꯝꯕ ꯍꯥꯏꯐꯦꯠꯇꯪ ꯊꯣꯛꯄꯤꯔꯛꯀꯦꯔꯥ ꯊꯣꯛꯂꯛꯑꯒꯦ ꯄꯥꯈꯠꯄ꯭ꯔꯣ ꯒꯨꯔꯨꯅ ꯂꯩꯁꯤꯕꯣ ꯏꯌꯥꯝꯕ ꯀꯩꯁꯨ ꯈꯟꯗꯦꯗ ꯈꯤꯇꯪ ꯅꯔꯚꯁ ꯆꯠꯂꯦꯗꯤ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯐꯦꯠ ꯁꯨꯝ ꯑꯗꯨꯗꯤ ꯃꯁꯥꯅ ꯇꯥꯕꯅꯦ ꯑꯩꯕꯨ ꯄꯥꯏꯔꯦ ꯈꯨꯠ ꯄꯥꯏꯔꯦ ꯇꯥꯛꯄꯤ ꯇꯝꯕꯤ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯖꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯇꯥꯔꯦ ꯑꯩꯅ ꯉꯁꯤ ꯁꯤꯒꯤ ꯏꯁꯇꯦꯖꯇ ꯌꯧ ꯉꯝꯖꯔꯤꯁꯦ ꯑꯣꯖꯥꯒ ꯃꯄꯥꯟꯅꯅꯦ ꯆꯍꯤ 10ꯁꯦ ꯑꯣꯖꯥꯒꯤꯅꯦꯅ ꯀꯩ ꯇꯧꯕ ꯉꯝꯗ꯭ꯔꯤ ꯁꯤꯅ ꯑꯍꯥꯟꯕ ꯂꯥꯛꯏꯁꯦ ꯍꯥꯏꯗꯤ ꯀꯩꯝ ꯇꯝꯕ ꯉꯝꯗꯕꯒꯤꯅꯤꯀꯣ ꯑꯗꯣ ꯀꯩꯅꯣ ꯇꯧꯕ꯭ꯔꯕ ꯏꯌꯥꯝꯕꯅ ꯀꯤꯕꯣꯔꯗ ꯍꯩꯔꯤꯕ ꯈꯣꯠꯂꯤꯕ ꯃꯌꯥꯝ ꯕꯥꯁꯤꯒ ꯇꯧꯔꯤꯕ ꯈꯣꯠꯂꯤꯕꯁꯤꯡꯁꯦ ꯑꯗꯨꯝ ꯗꯥꯁꯣꯔꯤꯅ ꯕꯥꯁꯤ ꯈꯣꯡꯕꯩ ꯅꯤꯌꯣꯝꯒꯁꯦ ꯌꯥꯝ ꯅꯥꯟꯅ ꯇꯥꯛꯈ꯭ꯔꯖꯥꯠꯅꯤꯗ ꯀꯤꯕꯣꯔꯗꯁꯦ ꯃꯪꯕ ꯉꯝꯄꯣꯠꯇꯦꯗ ꯑꯩ ꯈꯣꯡꯉꯩꯅꯦꯕ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯍꯥꯏꯇꯥꯔꯦ ꯏꯁꯇꯨꯗꯤꯑꯣꯗ ꯀꯩꯗ ꯐꯤꯂꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯩꯀꯥ ꯁꯨꯔꯁꯨ ꯑꯩ ꯃꯅꯥꯛꯇ ꯍꯦꯛ ꯐꯝꯍꯟꯕꯒꯨꯝꯕ ꯍꯥꯏꯗꯤ ꯐꯤꯂꯝꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯨꯔꯤꯉꯩ ꯃꯇꯝꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯔꯕꯤ ꯁꯪꯀꯔ ꯁꯤ ꯃꯊꯛꯇ ꯈꯣꯡꯉꯨ ꯅꯍꯥꯟ ꯅꯪ ꯈꯣꯡꯕꯗꯤ ꯍꯩꯗꯨꯗꯤ ꯀꯥꯏꯅꯀꯣ ꯑꯗꯨꯃꯥꯏꯅ ꯅꯝꯅ ꯇꯧꯔꯛꯄ ꯑꯀꯤꯕ ꯄꯣꯠꯇꯣ ꯍꯥꯏꯗꯤ ꯂꯥꯏꯅ ꯀꯤꯍꯟꯕꯗꯨꯗ ꯍꯥꯏꯇꯥꯔꯦ ꯅꯣꯏꯁꯨ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯁꯨ ꯈꯣꯡꯕ ꯍꯥꯏꯐꯦꯠꯇꯪ ꯀꯨꯝꯕꯤꯌꯨꯅꯦ ꯒꯥꯔꯤꯁꯦ ꯀꯔꯣꯝ ꯅꯥꯀꯟ ꯇꯧꯗꯣꯏꯅꯣ ꯗꯥꯁꯣꯔꯤꯒꯤ ꯌꯨꯝ ꯀꯔꯝꯕꯅꯣ ꯍꯪꯉꯨꯅꯦ ꯑꯝꯇ ꯁꯤ ꯌꯨꯝ ꯊꯣꯡꯒꯥꯟ ꯑꯣꯟꯅꯔꯕ ꯈꯪꯗꯦꯅꯦ ꯍꯜꯂꯣ ꯅꯣꯏ ꯀꯗꯥꯏꯗꯅꯣ ꯐꯥꯎꯔ ꯃꯥꯜꯂꯦ ꯑꯉꯥꯡ ꯑꯃꯅ ꯁꯣꯝ ꯅꯥꯀꯟꯗ ꯆꯪꯉꯣꯅ ꯊꯥꯖꯤꯜꯂꯛꯏꯅꯦ ꯂꯣꯀꯦꯁꯟꯁꯨ ꯌꯥꯝꯅ ꯊꯥꯔꯛꯄ ꯂꯣꯀꯦꯁꯟꯗꯨꯒ ꯆꯞ ꯆꯥꯅꯗꯤ ꯂꯩꯔꯤꯕ ꯑꯩꯁꯦ ꯅꯣꯏ ꯀꯩ ꯒꯥꯔꯤꯅꯣ ꯏꯇꯩꯃ ꯍꯥꯏꯐꯦꯠ ꯍꯪꯕꯤꯌꯨꯅꯦ ꯌꯨꯝ ꯀꯗꯥꯏꯗꯅꯣꯅ ꯑꯩ ꯁ꯭ꯀꯣꯔꯄꯤꯌꯣꯅꯦ ꯑꯃ
ꯒꯥꯔꯤ ꯑꯉꯥꯡꯕ ꯑꯃ ꯊꯧꯖꯜꯂꯛꯑꯦꯅ ꯆꯦꯜꯂꯤꯉꯩ ꯃꯊꯛꯁꯤꯗ ꯀꯩꯅꯣ ꯊꯣꯡ ꯂꯣꯟꯁꯤꯜꯂꯣ ꯔꯦꯁꯃꯥ ꯌꯥꯔꯣꯏ ꯑꯉꯥꯡꯕ ꯊꯧꯗꯣꯔꯛꯄ꯭ꯔꯥ ꯑꯉꯥꯡꯕ ꯑꯃ ꯊꯧꯖꯜꯂꯛꯑꯦ ꯁꯤ ꯑꯃꯨꯛ ꯀꯩꯅꯣ ꯑꯁꯤꯒ ꯑꯩꯒ ꯑꯃꯨꯛ ꯊꯩꯅꯕꯗ ꯁꯣꯝ ꯅꯥꯀꯟ ꯊꯕꯛ ꯑꯃ ꯑꯣꯏꯗꯣꯔꯦ ꯑꯣ ꯆꯨꯝꯃꯦ ꯅꯪꯅ ꯃꯅꯤꯡ ꯈꯔ ꯍꯟꯖꯜꯂꯣ ꯑꯗꯣ ꯃꯣꯏ ꯒꯥꯔꯤꯁꯦ ꯀꯥꯏ ꯊꯩꯅꯗꯣꯏꯅꯣ ꯍꯪꯉꯣ ꯍꯥꯏꯕ ꯃꯅꯨꯡ ꯊꯧꯒꯠꯇꯣꯏꯔꯥ ꯑꯩ ꯂꯥꯛꯀꯦ ꯁꯤ ꯊꯧꯒꯠꯇꯣꯏꯅꯦꯕ ꯅꯪ ꯃꯅꯤꯡ ꯈꯤꯇꯪ ꯍꯟꯖꯜꯂꯣ ꯉꯥꯏꯈꯣ ꯃꯥꯏ ꯒꯥꯔꯤꯁꯦ ꯏꯃꯨꯡꯗ ꯑꯃ ꯊꯧꯖꯜꯍꯟꯈꯤꯒꯦ ꯌꯥꯔꯦ ꯃꯅꯤꯡꯗ ꯏꯌꯥꯝꯕ ꯈꯥꯝꯕꯝ ꯂꯩꯕ꯭ꯔꯥ ꯂꯩꯌꯦ ꯊꯧꯗꯣꯔꯛꯑꯣ ꯑꯗꯨꯗꯒꯤ ꯑꯩ ꯍꯜꯂꯛꯀꯦ ꯕ꯭ꯔꯦꯛ ꯍꯜꯂꯣ ꯍꯜꯂꯣ ꯀꯔꯤ ꯏꯟꯁꯥꯡ ꯇꯧꯔꯕ ꯏꯌꯥꯝꯕ ꯉꯁꯤꯗꯤ ꯏꯕꯦꯝꯃꯔ ꯂꯥꯛꯏꯁꯦ ꯑꯦꯁ ꯏꯕꯦꯝꯃ ꯈꯪꯗꯦ ꯑꯃꯨꯛ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯕ ꯂꯥꯛꯏꯗꯣ ꯇꯥꯃꯣ ꯁꯤꯗ ꯍꯧꯖꯤꯜꯂꯛꯀꯃꯣ ꯀꯛꯁꯟꯕ ꯌꯥꯒꯗ꯭ꯔꯥ ꯆꯨꯝꯅ ꯄꯥꯏꯌꯨꯀꯣ ꯀꯃꯥꯏꯅ ꯇꯧꯁꯦ ꯃꯅꯤꯡꯗ ꯑꯗꯨꯝ ꯆꯨꯝꯅ ꯂꯥꯛꯑꯦꯗꯅ ꯃꯃꯥꯡꯁꯤꯗ ꯆꯪꯗꯅ ꯑꯣ ꯌꯥꯔꯦ ꯑꯗꯨꯗꯤ ꯂꯦꯡꯒꯅꯨꯀꯣ 오케이 나오네 시다는 짜오래 Thằng này có ấy hàng cũng nghe có em cũng nghe nó sẽ kiện ta một lại cũng thay kiểu thăm tổ bữa ấy live tha đi ya mà cái surprise ấy lao cái nó một khúc xong một lao cái nó ấy thế mà lao thôi mình nó ya mà cái nó đi ta asan và sẽ bộ hay cái cái hay này surprise thôi na mình pandra va Ravi masak yang platform hai di da sorry. Khatang di khui lambi se kwa, doi su ya re. Thong lon salam dre be manang kai dau ra. Sal. Thong lon salam. Special cái tàu bro. Tàu thì đâu ra? Lok tak long Tàu no. thì khai được cái nó mai cái ta sang đi. Còn nói cái sao bro. Sắt thì đâu ra? Đồ quá. Chỉ cả bom sang cái qua. Để mấy cái này. Yếm xả đồ mấy con. 야래 아이 마 건글레 아마 가래 아니 가래 아 화고 오늘에 Tamna. 땀땀또 홈 라사마 왜 때문에 Đây mà. 나 되네 sendet 동절 못 가든 Lamora bisang na surprise pinning asi kem hai ba yaroi na ingon dai ma. 수마이 또래 라라라래 아무 네 Sorry gi na bi ma 손가 눈가니 Dạ, ra cái tấm chắn này. 꼬이니 꼬이도 같아 Okay ni ko. 아 여기네 여기 아무 조다 태거니 아무 탱아니 형 Thay nè cái nó cả cũng cam này mình đâu ra phụ được. Là ngô chính cái này. Yo re ko. Ya mà isai chep tanai thasi keda to. Copyright la ni. Ya mà tai isai pun si ta ta wei sai. No. Microphone ta. Anh sáng hay là string ấm tăng năng khổ mà sạc bả rồi mai chưa one string cái main one string hay ra này
ꯐꯥꯎꯒꯠꯂꯀꯥꯟꯗ ꯃꯥ ꯁ꯭ꯇ꯭ꯔꯤꯡ ꯑꯃ ꯈꯛꯇꯪ ꯅꯁꯥꯒ ꯇꯧꯔꯒ ꯏꯁꯩ ꯁꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯇꯥꯃꯣ ꯔꯕꯤꯁꯪꯀꯔꯅ ꯉꯁꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠꯁꯤꯗ ꯏꯌꯥꯝꯕꯅꯁꯨ ꯃꯥꯕꯨ ꯈꯨꯠ ꯄꯥꯏꯗꯨꯅ ꯇꯥꯛꯄꯤꯔꯛꯄ ꯍꯥꯏ ꯑꯩꯗꯤ ꯈꯪꯍꯧꯗꯤ ꯎꯍꯧꯗꯦꯀꯣ ꯏꯌꯥꯝꯕ ꯍꯣꯏ. ꯗꯥꯁꯣꯔꯤꯅ ꯈꯨꯠ ꯄꯥꯏꯔ ꯇꯥꯛꯄꯤꯔꯛꯑꯦ ꯍꯥꯏ ꯑꯩ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯋꯥꯔꯤꯗꯣ ꯌꯥꯝꯅ ꯍꯥꯏꯐꯦꯠ ꯃꯌꯥꯝꯗ ꯂꯤꯕ ꯌꯥꯕ ꯑꯩꯉꯣꯟꯗ ꯂꯤꯕ ꯌꯥꯕ ꯃꯌꯥꯝ ꯂꯤꯕ ꯌꯥꯕ ꯀꯃꯥꯏꯅ ꯍꯧꯗꯣꯛꯃꯤꯟꯅꯔꯛꯈꯤ ꯏꯌꯥꯝꯕ ꯔꯕꯤꯁꯪꯀꯔꯁꯦ ꯍꯧꯖꯤꯛꯇꯤ ꯃꯌꯥꯝꯅꯕꯨ ꯁꯛꯈꯪꯗꯅ ꯍꯧꯖꯤꯛ ꯀꯤꯕꯣꯔꯗ ꯑꯗꯩꯗꯤ ꯐ꯭ꯂꯨꯠ ꯀꯩꯀꯥ ꯂꯣꯏ ꯉꯝꯃꯦ ꯑꯗꯣ ꯃꯌꯥꯝꯅ ꯃꯇꯧ ꯀꯔꯝꯅ ꯏꯌꯥꯝꯕꯅ ꯂꯣꯏꯅꯔꯛꯈꯤ ꯃꯌꯥꯝ ꯅꯤꯡꯁꯤꯡꯕ ꯈꯛꯇꯪ ꯂꯤꯕꯤꯌꯣꯕ ꯀꯨꯏꯔꯝꯃꯅꯤ ꯔꯕꯤ ꯍꯥ ꯆꯍꯤ 10 ꯐꯥꯔꯦ ꯑꯣꯖꯥꯒ ꯂꯣꯏꯅꯔꯁꯨ ꯂꯩꯁꯦ ꯑꯗꯣ ꯏꯁꯇꯨꯗꯤꯑꯣꯗ ꯃꯣꯏ ꯌꯨꯝ ꯄꯥꯟꯗ꯭ꯔꯤꯉꯩ ꯈꯣꯠꯇ꯭ꯔꯤꯉꯩ ꯍꯥꯏꯇꯥꯔꯦ ꯆꯥꯛ ꯆꯥꯗꯅ ꯈꯣꯠꯇꯅ ꯃꯣꯏꯁꯨ ꯇꯧꯋꯤ ꯃꯥ ꯑꯩ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯏ ꯃꯥ ꯕꯥꯁꯤꯁꯨ ꯈꯣꯡꯉꯤ ꯑꯗꯒꯤ ꯃꯊꯪ ꯍꯣꯠꯅꯕ ꯀꯟꯕ ꯍꯥꯏꯇꯥꯔꯦ ꯎꯕꯁꯨ ꯅꯠꯇꯦ ꯅꯠꯇ꯭ꯔꯥ ꯑꯗꯨ ꯃꯥ ꯉꯝꯅꯕ ꯑꯗꯨ ꯉꯝꯅꯕ ꯇꯧꯅꯕꯤꯅꯤꯅ ꯍꯥꯏꯔꯕꯤ ꯑꯩꯈꯣꯏꯒꯤꯗꯤ ꯃꯥꯅꯦ ꯑꯣꯖꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯖꯥꯠꯅꯤꯗ ꯉꯝꯅꯕ ꯍꯣꯠꯅꯕꯤ ꯍꯥꯏꯁꯦ ꯃꯥꯅꯦ ꯀꯤꯕꯣꯔꯗꯁꯦ ꯑꯁꯦꯡꯕꯗꯤ ꯑꯗꯨꯝ ꯑꯩꯒꯤ ꯑꯣꯏꯕ ꯌꯥꯝ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯇ ꯅꯨꯡꯁꯤꯒꯁꯦ ꯀꯤꯕꯣꯔꯗꯁꯦ ꯑꯩ ꯄꯨꯟꯁꯤꯗ ꯈꯣꯡꯅꯦꯕ ꯁꯨꯡꯊꯥ ꯊꯥꯖꯗꯦꯕ ꯀꯤꯕꯣꯔꯗꯁꯦ ꯍꯥꯏꯗꯤ ꯀꯤꯕꯣꯔꯗ ꯍꯥꯏꯕ ꯀꯩꯅꯣꯁꯤꯗ ꯂꯩꯔꯤꯕ ꯄ꯭ꯔꯣꯒꯥꯝꯁꯤꯡꯗꯒꯤ ꯍꯧꯔꯒ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯥꯔꯃꯣꯅꯤꯌꯝꯒ ꯑꯗꯨꯝ ꯈꯨꯠ ꯅꯥꯝꯃꯅ ꯍꯨꯝꯃꯒ ꯁꯨꯝ ꯈꯣꯡꯉꯤꯗꯅꯀꯣ ꯑꯗꯨꯗꯤ ꯑꯗꯨꯝ ꯀ꯭ꯂꯥꯁꯤꯀꯦꯜ ꯈꯔ ꯇꯧꯖꯔꯛꯄꯒꯤ ꯈꯔ ꯍꯩꯔꯒꯁꯨ ꯑꯅꯤꯃꯛ ꯈꯣꯡꯕꯗꯣ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯆꯪꯕꯗꯗꯤ ꯀꯤꯕꯣꯔꯗꯁꯦ ꯈꯣꯡꯕ ꯉꯝꯅꯤ ꯍꯥꯏꯕ ꯑꯁꯥ ꯂꯩꯇꯦꯕ ꯑꯗꯨ ꯑꯣꯖꯥꯅ ꯁꯨꯝ ꯃꯅꯥꯛꯇ ꯐꯝꯍꯜꯂꯒ ꯐꯤꯂꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯁꯨꯕ ꯍꯦꯛ ꯑꯩꯒ ꯑꯣꯖꯥꯒ ꯍꯦꯛ ꯄꯨꯜꯂꯛꯄꯗꯩ ꯕꯦꯃ ꯍꯥꯏꯕ ꯐꯤꯂꯝꯁꯤꯗꯒꯤ ꯍꯧꯔꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯄꯥꯏꯕ ꯐꯤꯂꯝꯈꯩ ꯑꯩ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯐꯝꯃ ꯑꯗꯨꯝ ꯑꯣꯖꯥꯅ ꯕꯦꯛꯒ꯭ꯔꯥꯎꯟ ꯈꯣꯡꯉꯦ ꯑꯗꯩꯗꯤ ꯍꯧꯒꯠꯂꯒ ꯁꯨꯝ ꯑꯩꯈꯣꯏꯗ ꯀꯤꯍꯟꯗꯕꯗꯣ ꯊꯥꯗꯣꯔꯛꯑꯦ ꯔꯕꯤꯁꯪꯀꯔ ꯁꯤ ꯃꯇꯦꯛꯁꯦ ꯑꯩꯅ ꯁꯤꯗ ꯀꯣꯠ ꯊꯥꯔꯝꯃꯕꯅꯤ ꯁꯤ ꯆꯥꯅꯕ ꯅꯣꯠ ꯑꯃ ꯈꯣꯡꯖꯜꯂꯝꯃꯨ ꯍꯩꯕ꯭ꯔ ꯌꯦꯡꯒꯦ ꯀꯥꯏ ꯑꯗꯨꯝ ꯊꯥꯗꯣꯛꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯁꯦ ꯀꯤꯍꯟꯗꯅ ꯀꯤꯕꯣꯔꯗ ꯈꯣꯡ ꯑꯣꯖꯥꯒꯤ ꯑꯩ ꯄꯨꯟꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯀꯥꯎꯕ ꯉꯝꯃꯣꯏꯗꯕꯁꯦ ꯅꯪ ꯕ꯭ꯂꯥꯏꯟ ꯑꯣꯏꯔꯁꯨ ꯕ꯭ꯂꯥꯏꯟ ꯃꯔꯛꯇ ꯅꯪ ꯀꯤꯕꯣꯔꯗ ꯈꯣꯡꯕ ꯑꯃꯗꯤ ꯑꯣꯏꯔꯣ ꯑꯗꯨꯗ ꯆꯪꯕ ꯃꯆꯥꯛꯇꯣ ꯑꯩꯅ ꯄꯤꯅꯦꯅ ꯑꯣꯖꯥꯅ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯁ꯭ꯇꯦꯟ ꯇꯧꯕꯤꯒꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯗꯒꯤ ꯍꯧꯖꯤꯛ ꯇꯦꯛ ꯇꯧꯗꯅ ꯀꯤꯕꯣꯔꯗ ꯈꯔ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯕ꯭ꯂꯥꯏꯟ ꯑꯥꯔꯇꯤꯁ ꯃꯌꯥꯝ ꯂꯩꯀꯣ ꯇꯕ꯭ꯂꯥ ꯊꯤꯟꯕ ꯐ꯭ꯂꯨꯠ ꯈꯣꯡꯕ ꯃꯌꯥꯝ ꯂꯩ ꯑꯗꯣ ꯕ꯭ꯂꯥꯏꯟ ꯑꯥꯔꯇꯤꯁ ꯃꯌꯥꯝꯁꯤ ꯃꯅꯨꯡꯗ ꯈꯨꯠ ꯊꯦꯛꯄꯗ ꯍꯥꯏꯗꯤ ꯃꯀꯣꯛꯇ ꯂꯩꯔꯤꯁꯦ ꯗꯥ ꯔꯕꯤꯁꯪꯀꯔ ꯋꯥꯟ ꯑꯣꯐ ꯗ ꯑꯥꯔꯇꯤꯁꯅꯦ ꯁꯤꯗꯁꯨ ꯑꯗꯨꯝ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯁꯨ ꯆꯥꯎꯊꯣꯛꯆꯩ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯖꯩꯁꯦ ꯗꯥ ꯁꯣꯔꯤꯅꯒ ꯈꯨꯠ ꯄꯥꯏꯔ ꯁꯦꯝꯕꯤꯈꯤꯕ ꯑꯥꯔꯇꯤꯁ ꯑꯃꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯇꯣꯞ ꯇꯣꯝꯊꯤꯟ ꯉꯥꯟꯕ ꯑꯃ ꯑꯣꯏꯍꯜꯂꯛꯄꯁꯦ ꯁꯤꯁꯨ ꯌꯥꯝ ꯉꯛꯄ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯏꯁꯩꯁꯨ ꯁꯛꯅꯤꯡꯉꯤꯅꯤꯗ ꯈꯪꯉꯤꯅꯤ ꯏꯁꯩ ꯁꯛꯅꯤꯡꯉꯦ ꯑꯩꯈꯣꯏ ꯑꯣꯖꯥꯅꯅꯦ ꯏꯁꯩ ꯁꯨꯔ ꯁꯛꯍꯜꯂꯛꯇꯦꯕ ꯏꯁꯩꯗꯤ ꯅꯠꯇꯦ ꯑꯗꯨꯝ ꯍꯧꯖꯤꯛ ꯏꯁꯩꯁꯦ ꯀꯩꯅꯣꯕ ꯏꯁꯩꯁꯦ ꯏꯁꯩ ꯁꯛꯄꯁꯨ ꯀꯝꯄꯣꯖ ꯇꯧꯕ ꯍꯩꯌꯨꯁꯤꯅꯤ ꯏꯁꯩꯗꯨꯗꯤ ꯅꯈꯨꯠꯇ ꯊꯣꯛꯂꯛꯀꯗꯣꯏꯅꯦ ꯑꯗꯨ ꯏꯁꯩ ꯀꯝꯄꯣꯖ ꯇꯧꯕꯒꯤ ꯅꯤꯌꯣꯝꯁꯦ ꯇꯥꯛꯂꯛꯑꯀꯥꯟꯗ ꯄꯨꯡ ꯊꯤꯟꯕ ꯍꯥꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧ ꯑꯩꯅ ꯉꯁꯥꯏ ꯋꯥꯔꯤ ꯂꯤꯗꯣ ꯄꯣꯂꯥꯡꯈꯣꯛꯁꯤꯗ ꯃꯈꯨꯟ ꯃꯆꯥ ꯑꯃ ꯍꯨꯠꯄ ꯍꯥꯏꯔꯤꯕ ꯄꯣꯂꯥꯡꯈꯣꯛꯁꯤꯗ ꯍꯨꯠꯂꯤꯕ ꯃꯈꯨꯟ ꯃꯆꯥꯁꯤꯗ ꯅꯨꯡꯁꯤꯠꯁꯤꯅ ꯁꯨꯃꯥꯏꯅ ꯁꯤꯜꯂꯛꯄꯗ ꯃꯈꯣꯟ ꯑꯃ ꯊꯣꯛꯑꯦꯕ ꯍꯧꯖꯤꯛ ꯁꯤ ꯀꯩ ꯁ꯭ꯀꯦꯜ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯍꯪꯉꯤꯅꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯩꯈꯣꯏꯅ ꯀꯨꯞꯄꯛꯄꯁꯦ ꯑꯗꯒꯤ ꯍꯥꯏꯔꯛꯄꯗꯣ ꯑꯥꯎꯇꯔ ꯀ꯭ꯂꯥꯁꯁꯦ ꯂꯥꯡꯒꯣꯜꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯁꯦꯒꯥꯛꯁꯤꯗ ꯁꯨꯃꯥꯏꯅ ꯆꯠꯄꯒ ꯑꯩꯁꯦ ꯄꯨꯈꯠꯂꯒ ꯀꯥꯔꯤꯅꯦ ꯂꯥꯡꯒꯣꯜꯗ ꯍꯥꯡꯂ ꯑꯇꯤꯌꯥꯗ ꯍꯥꯏꯕ ꯏꯁꯩ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯦꯀꯣ ꯍꯥꯡꯂ ꯑꯇꯤꯌꯥ ꯍꯥꯏꯕ ꯏꯁꯩꯁꯦ ꯂꯥꯡꯒꯣꯜ ꯆꯤꯡꯗ ꯇꯧꯔꯒ ꯄꯥꯜꯂꯦ ꯇꯥꯝꯅ ꯎꯔꯤꯕ ꯍꯥꯏꯗꯤ ꯃꯇꯝ ꯍꯧꯖꯤꯛꯀꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯁꯦ ꯀꯩꯅꯣꯅꯤꯗ ꯑꯩꯈꯣꯏꯗ ꯑꯣꯖꯥꯅ ꯊꯝꯕꯤꯔꯛꯄꯁꯦ ꯃꯇꯝꯗ ꯌꯥꯝ ꯁꯥꯎꯔꯛꯑꯦꯕꯀꯣ ꯁꯥꯎꯕ ꯄꯦꯟꯖꯔꯛꯇꯕꯗꯣ ꯑꯣꯖꯥꯗ ꯏꯁꯩ ꯁꯛꯅꯤꯡꯕ ꯑꯩꯈꯣꯏꯁꯦ ꯏꯁꯩ ꯁꯛꯍꯟꯕꯤꯗ꯭ꯔꯦ ꯀꯥꯏꯅ ꯈꯜꯂꯛꯄꯗꯣ ꯑꯗꯨꯒ ꯑꯣꯖꯥꯅ ꯈꯟꯕꯤꯔꯝꯃꯤꯅ ꯑꯃꯨꯛ ꯏꯁꯩ ꯑꯗꯨ ꯅꯈꯨꯠꯇ ꯊꯣꯛꯅꯕ ꯍꯌꯦꯡ ꯇꯨꯡꯒꯤꯅꯤꯗ ꯇꯨꯡꯒꯤ ꯃꯅꯤꯡ ꯇꯝꯅ ꯇꯧꯕꯗꯣ ꯄꯪꯖꯟꯅꯔꯒ ꯁꯦꯝꯒꯗꯕꯗꯣ ꯑꯩ ꯁꯦꯝꯕꯤꯗꯕꯤꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯈꯪꯕ ꯑꯗꯨꯝ ꯃꯣꯏ ꯇꯧꯔꯛꯀꯗꯣꯏꯅꯦ ꯑꯩꯁꯦ ꯑꯗ ꯏꯁꯩ ꯁꯛꯄꯗꯨꯗꯤ ꯏꯁꯩꯁꯤꯗꯤ ꯑꯁꯦꯝꯕ ꯃꯤꯅ ꯑꯁꯦꯝꯕ ꯃꯤꯅ ꯁꯦꯝꯕ ꯉꯥꯛꯇꯅꯦꯕ ꯑꯁꯦꯝꯕ ꯃꯤꯅ ꯈꯣꯡꯍꯜꯂꯛꯇꯣꯏꯅꯤ ꯁꯨꯃꯥꯏꯅ ꯈꯣꯡꯗꯣꯏꯅꯤ ꯑꯗꯒꯤ ꯊꯤꯜꯍꯜꯂꯛꯇꯣꯏꯅꯤ ꯑꯗꯣ ꯂꯣꯏꯅꯃꯛ ꯏꯁꯩ ꯁꯛꯄ ꯍꯥꯏꯗꯨꯗꯤ ꯑꯗꯨꯒꯤ ꯃꯔꯛꯀꯤ ꯄꯥꯔꯠ ꯑꯃꯈꯛꯇꯅꯦꯕ ꯑꯩꯈꯣꯏ ꯇ꯭ꯔꯦꯛ ꯑꯃ ꯍꯥꯏꯇꯥꯔꯦ ꯃꯥꯏ ꯂꯝꯕꯤ ꯑꯃ ꯑꯗꯨꯒꯤ ꯂꯝꯕꯤꯗꯣ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯝꯃꯤꯁꯨ ꯑꯣꯏꯗꯣꯏꯅꯤꯅ ꯃꯣꯏꯗꯤ ꯁꯛꯅꯤꯡꯕꯒꯤ ꯑꯃꯒ ꯁꯦꯡꯗꯣꯛꯀꯦ ꯑꯩꯈꯣꯏꯒꯤ ꯑꯦ.ꯀꯦ ꯌꯥꯡꯒꯣꯏꯁꯨ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯤ ꯏꯁꯩ ꯁꯨꯡꯁꯦꯝ ꯁꯦꯝꯕꯤꯗꯕ ꯍꯥꯏꯕꯗꯤ ꯁꯦꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯁꯦꯝꯃꯦ ꯃꯥꯁꯨ ꯁꯛꯑꯦ ꯃꯤ ꯃꯌꯥꯝꯁꯨ ꯁꯛꯍꯜꯂꯦ ꯏꯁꯩ ꯐꯖꯕꯁꯨ ꯄꯨꯊꯣꯛꯑꯦ ꯑꯗꯨꯅꯦꯕ ꯑꯗꯨꯝ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯑꯗꯨꯝ ꯍꯥꯏꯗꯣꯛꯑꯝꯅꯤꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯉꯥꯛꯇ ꯑꯗꯥ ꯌꯥꯡꯒꯣꯏꯅꯦ ꯑꯩꯈꯣꯏ ꯄꯥꯔꯇꯤ ꯈꯔ ꯂꯩꯌꯦꯕꯀꯣ ꯁꯤꯁꯤꯅꯦ ꯑꯩꯈꯣꯏ ꯄꯨꯟꯁꯤꯜꯂꯀꯥꯟꯗ ꯍꯥꯏꯅꯩꯅꯦ ꯏꯁꯩ ꯍꯦꯛꯇꯧꯔ ꯃꯅꯥꯎꯗ ꯍꯦꯛꯇ ꯄꯤ ꯍꯦꯛꯇꯧꯔ ꯃꯅꯥꯎꯗ ꯍꯦꯛꯇ ꯄꯤ ꯍꯥꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯁꯦꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯍꯥꯏꯗꯣꯏꯅꯦ ꯃꯅꯥꯎ ꯍꯥꯏꯁꯤꯗꯤ ꯃꯄꯨꯟꯁꯤ ꯏꯃꯥ ꯏꯁꯩ ꯁꯦꯝꯕꯒꯤ ꯑꯥꯏꯗꯤꯌꯥ ꯃꯉꯣꯟꯗ ꯅꯣꯏ ꯏꯃꯥ ꯏꯁꯩ ꯁꯛꯑꯒ ꯂꯣꯏꯒꯗꯧꯅꯤ ꯀꯥꯏ ꯐꯥꯒꯤ ꯁꯨꯀꯥꯏ ꯑꯗꯨꯝ ꯇꯧꯅꯩꯀꯣ ꯑꯗꯩ ꯍꯥꯏꯗꯤ ꯇꯧꯒꯗꯕ ꯅꯣꯏꯕꯨ ꯏꯁꯩ ꯁꯦꯝꯃꯣ ꯏꯁꯩ ꯁꯦꯝꯕꯁꯤꯗꯅꯤ ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯩ ꯄꯨꯟꯁꯤ ꯀꯥꯎꯔꯣꯏꯗꯕꯁꯦ ꯑꯃꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ
ꯍꯥꯏꯗꯤ ꯃꯥꯁꯇꯔꯄꯤꯁ ꯑꯣꯏꯅ ꯂꯧꯈꯠꯅꯔꯤꯕ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯇꯝꯕꯤꯔꯤꯕ ꯄꯦꯗꯥꯎꯔꯃꯤ ꯃꯩꯇꯩꯒꯤ ꯏꯁꯩꯁꯦ ꯈꯨꯖꯤꯟ ꯃꯃꯤ ꯐꯤꯂꯝꯒꯤ ꯁꯤ ꯏꯁꯩꯁꯦ ꯁꯨꯔ ꯄꯥꯟꯕꯗꯒꯤ ꯍꯧꯔꯒ ꯁꯦꯛꯁꯥꯐꯣꯟ ꯈꯣꯡꯕ ꯒꯤꯇꯔꯒꯤ ꯂꯧꯕ ꯈꯣꯠꯄ ꯂꯣꯏꯅ ꯌꯥꯎꯋꯦꯕ ꯏꯁꯩꯁꯦ ꯍꯧꯕꯗ ꯀꯩꯀꯣ MS ꯅꯝꯃꯤꯀꯣ ꯑꯩ ꯂꯣꯏ ꯌꯥꯎꯖꯩꯑꯕꯀꯣ ꯑꯁꯤꯒꯤ ꯏꯁꯩꯁꯤꯗꯒꯤ ꯑꯩꯈꯣꯏꯗ ꯐꯪꯕ ꯅꯣꯂꯦꯖꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯑꯩ ꯏꯁꯩ ꯁꯛꯑꯔꯣꯏꯒꯦꯅ ꯈꯟꯈꯤꯕꯁꯦ ꯁꯤ MS ꯔꯕꯤꯗꯨ ꯅꯝꯃꯤꯗꯣ MS ꯑꯣꯖꯥ ꯑꯣ ꯁꯤ ꯏꯁꯩꯁꯤꯗꯒꯤ ꯑꯩ ꯏꯁꯩ ꯁꯛꯑꯔꯣꯏꯒꯦꯅ ꯈꯟꯈꯤꯕꯁꯦ ꯁꯤ ꯏꯁꯩꯁꯤꯗꯩꯅꯦꯕ ꯍꯥꯏꯗꯤ ꯏꯁꯩꯁꯦ ꯁꯦꯝꯕꯁꯦ ꯁ꯭ꯀꯦꯜꯅ Bꯗ ꯁꯛꯑꯦ ꯍꯥꯏꯗꯤ ꯁꯨꯝ ꯆꯥꯎꯔꯥꯛꯄ ꯏꯁꯩꯒꯤ ꯂꯣꯟꯗ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯑꯣꯖꯥꯁꯤꯅ ꯊꯥꯔꯤꯕ ꯀꯣꯠꯇꯩ ꯀꯩꯗꯩ ꯑꯩꯃ ꯁꯤ ꯃꯌꯥꯝꯁꯦ ꯈꯪꯗꯅ ꯑꯩ ꯀꯃꯥꯏꯅ ꯏꯁꯩ ꯁꯛꯇꯣꯏꯅꯣꯁꯦ ꯀꯣꯛꯇ ꯑꯗꯨꯗ ꯂꯥꯛꯑꯦꯕ ꯑꯗꯨꯗꯩ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯗꯨ ꯃꯌꯥꯝꯗꯣ ꯈꯪꯅꯕ ꯍꯣꯠꯅꯅꯤꯡꯉꯦ ꯑꯗꯩꯗꯤ ꯑꯩ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯈꯤꯗ꯭ꯔꯦ ꯑꯣꯖꯥꯅ ꯏꯁꯩ ꯁꯛꯀꯦ ꯍꯥꯏꯈꯤꯗ꯭ꯔꯦꯕ ꯑꯗꯩꯗꯤ ꯍꯥꯏꯗꯤ ꯑꯗꯨ ꯍꯣꯏ ꯑꯣꯖꯥꯅ ꯅꯨꯡꯁꯤꯕꯤꯗꯅ ꯁ꯭ꯇꯦꯖꯇ ꯀꯩꯗ ꯑꯩꯒ ꯑꯣꯖꯥꯒ ꯁꯛꯃꯤꯟꯅꯕ ꯁꯝꯇꯥꯏꯝꯁ ꯌꯥꯎꯋꯦꯀꯣ ꯑꯣꯖꯥꯅ ꯀꯧꯈꯠꯂꯀꯥꯟꯗ ꯇꯣꯡꯂꯥꯎꯕꯤꯗ ꯃꯣꯏꯔꯥꯡꯗꯁꯨ ꯇꯦꯔꯥꯗꯒ ꯇꯦꯔꯥꯗ ꯁꯛꯄꯗꯣ ꯇꯥꯝꯅ ꯎꯔꯤꯕ ꯑꯗꯩ ꯅꯨꯡꯁꯤꯕ ꯑꯃ ꯑꯣꯏꯕꯗ ꯑꯣꯖꯥꯒ ꯑꯩꯒ ꯁꯛꯃꯤꯟꯅꯕ ꯌꯥꯎꯋꯦ ꯑꯗꯣ ꯗꯥ ꯁꯣꯔꯤꯗ ꯍꯪꯅꯤꯡꯕ ꯑꯃ ꯂꯩꯌꯦ ꯗꯥ ꯁꯣꯔꯤꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯀꯩ ꯍꯥꯏꯅꯤ ꯁꯥꯇ꯭ꯔ ꯃꯍꯩꯔꯣꯏ ꯁꯦꯝꯕꯤꯕꯁꯦ ꯁꯨꯃꯥꯏꯅ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯏ ꯑꯥꯔꯇꯤꯁ ꯁꯦꯝꯕꯁꯦ ꯌꯥꯝꯅ ꯈꯨꯠ ꯄꯥꯏꯔ ꯁꯦꯝꯕꯤꯈꯤꯕ ꯃꯁꯤꯡꯒꯤ ꯆꯥꯎꯔꯛꯄ ꯀꯌꯥꯃꯨꯛꯀꯗꯤ ꯁꯨꯔꯛꯄ ꯏꯁꯩ ꯁꯛꯄꯗꯔꯣ ꯑꯈꯣꯡꯕꯗ ꯑꯣꯖꯥ ꯑꯣꯏꯅ ꯁꯨꯝ ꯂꯩꯔꯕꯅꯤꯅ ꯁꯥꯇ꯭ꯔ ꯑꯣꯏꯅ ꯁꯦꯝꯕꯤꯕꯗ ꯍꯥꯏꯇꯥꯔꯦ ꯀꯌꯥꯃꯨꯛ ꯂꯩꯔꯒꯅꯤ ꯉꯁꯤ ꯑꯗꯨꯝ ꯀꯨꯟꯊ꯭ꯔꯥ ꯅꯤꯐꯨꯗꯩꯗꯤ ꯍꯦꯟꯅ ꯇꯥꯔꯝꯃꯣꯏꯗ ꯍꯥꯏꯕꯗꯤ ꯁꯛꯁꯦꯁ ꯑꯁꯛꯄꯗꯗꯤ ꯌꯥꯝ ꯌꯥꯝꯃꯦ ꯑꯊꯤꯟꯕ ꯈꯣꯡꯕ ꯑꯗꯒꯤ ꯃ꯭ꯌꯨꯖꯤꯛ ꯀꯝꯄꯣꯖꯔ ꯏꯁꯩ ꯁꯛꯄꯒꯤ ꯏꯁꯩ ꯌꯥꯝ ꯌꯥꯝꯃꯝꯃꯅꯤꯗ ꯑꯗꯨꯗꯤ ꯆꯥꯝꯃ ꯍꯦꯜꯂꯝꯃꯅꯤꯗ ꯑꯗꯨꯗ ꯃꯥꯏ ꯄꯥꯛꯈꯤꯗꯕ ꯂꯩꯗꯅ ꯔꯕꯤ ꯁꯪꯀꯔ ꯃꯣꯏꯒꯤ ꯁꯨꯃꯥꯏꯅ ꯁꯛꯁꯦꯁ ꯑꯣꯏꯔꯛꯄꯗꯗꯤ ꯃꯤ ꯑꯗꯨꯝ 10 ꯍꯥꯏꯗꯤ ꯑꯇꯣꯞꯄ ꯕꯦꯟꯗꯒ ꯈꯣꯡꯉꯒ ꯁꯦꯅꯤꯌꯔꯒ ꯑꯣꯏꯁꯜꯂꯛꯑꯕꯅꯤꯅ ꯃꯣꯏ ꯇꯧꯔꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯏꯁꯥꯅ ꯁꯦꯝꯖꯈꯤꯕ ꯁꯥꯇ꯭ꯔ ꯑꯃꯅꯒ ꯁꯨꯝ ꯗꯥ ꯁꯣꯔꯤꯒꯤ ꯃꯅꯥꯛꯇ ꯉꯁꯤ ꯑꯣꯖꯥꯁꯤꯡꯒꯤ ꯅꯨꯃꯤꯠ ꯍꯥꯏꯅ ꯄꯥꯂꯟ ꯇꯧꯔꯤꯕ ꯄꯥꯡꯊꯣꯛꯏꯕ ꯅꯨꯃꯤꯠꯁꯤꯗ ꯂꯥꯛꯄꯁꯦ ꯗꯥ ꯁꯣꯔꯤ ꯃꯅꯥꯛꯇ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯁꯨ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯅꯒ ꯂꯥꯛꯁꯤꯟꯕꯁꯤꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨ ꯀꯩ ꯅꯨꯡꯁꯤꯗ꯭ꯔꯣ ꯑꯗꯨ ꯃꯇꯝ ꯌꯧꯔꯛꯄꯩꯔꯥ ꯈꯪꯗꯦ ꯇꯧꯔꯤꯁꯦꯀꯣ ꯍꯥꯏꯗꯤ ꯑꯩꯅ ꯈꯟꯕꯗ ꯔꯕꯤ ꯁꯪꯀꯔꯁꯦ ꯅꯦꯅꯥ ꯇꯥꯅ ꯍꯤꯡꯉꯝꯃꯗꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯝꯒꯗꯕ ꯃꯥꯜꯂꯦ ꯈꯔ ꯌꯥꯝ ꯋꯥꯕꯗꯤ ꯇꯧꯔꯝꯒꯗꯕ ꯃꯥꯟꯗꯦ ꯔꯕꯤ ꯑꯣꯖꯥ ꯋꯥꯈꯜ ꯈꯔꯗꯤ ꯋꯥꯔꯤ ꯑꯣꯖꯥ ꯑꯗꯨꯕꯨ ꯑꯩ ꯋꯥꯈꯜꯗ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯋꯥꯗꯤ ꯀꯅꯥ ꯋꯥꯗꯕ ꯑꯣꯖꯥ ꯑꯗꯨ ꯑꯩꯒꯤ ꯋꯥꯈꯜꯗꯅꯦ ꯑꯩꯅ ꯁꯨꯝ ꯑꯣꯖꯥꯗ ꯑꯩꯅ ꯁꯨꯝ ꯑꯩ ꯏꯅꯥꯎꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯍꯧꯗꯣꯛꯆꯩꯁꯦ ꯏꯕꯥꯅꯤ ꯄ꯭ꯂꯥꯟ ꯇꯧꯅꯩꯁꯦ ꯀꯨꯏꯔꯦ ꯑꯣꯖꯥꯗ ꯍꯦꯛ ꯏꯍꯥꯟ ꯐꯣꯟ ꯇꯧꯕ ꯅꯨꯃꯤꯠꯇꯨ ꯃꯥ ꯂꯥꯛꯀꯦꯅ ꯐꯣꯟ ꯇꯧꯕ ꯅꯨꯃꯤꯠꯁꯦ ꯑꯩ ꯐꯣꯟ ꯄꯥꯏꯖꯔꯤꯌꯦ ꯑꯣꯖꯥ ꯑꯗꯨ ꯅꯨꯃꯤꯠꯁꯤꯗ ꯑꯩꯅ ꯄꯥꯝꯖꯩꯁꯦ ꯑꯣꯖꯥ ꯌꯨꯝꯗ ꯑꯩ ꯆꯍꯤ 10 ꯑꯣꯖꯥꯒ ꯂꯣꯏꯅꯔꯛꯄꯁꯤꯗ ꯍꯥꯏꯗꯤ ꯑꯩꯅ ꯁꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯕꯨꯗꯤ ꯑꯁꯦꯡꯕꯩꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯦꯕꯀꯣ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯗꯤ ꯑꯣꯖꯥꯅ ꯇꯝꯕꯤꯔꯤꯁꯤꯡꯁꯦ ꯐꯤ ꯑꯃꯇ ꯂꯧꯗꯦꯕ ꯃꯇꯝꯗꯨꯗꯀꯣ ꯐꯤ ꯑꯃꯇ ꯂꯧꯗꯦ ꯍꯥꯏꯗꯤ ꯁꯤꯡꯒꯜ ꯀꯣꯏꯟ ꯑꯃꯐꯥꯎ ꯂꯧꯗꯦꯕ ꯑꯗꯨꯕꯨ ꯑꯣꯖꯥꯒꯤ ꯀꯩꯅꯣꯗꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯗꯤ ꯇꯣꯡꯉꯥꯜꯂꯦ ꯃꯌꯥꯝꯗꯩꯀꯣ ꯑꯩꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯁꯝꯇꯥꯏꯝꯁ ꯑꯍꯤꯡꯗ ꯐꯣꯟ ꯇꯧꯔꯛꯀꯅꯦꯕ ꯑꯩ ꯀꯥꯎꯗ꯭ꯔꯤ ꯉꯁꯤꯕꯣ ꯃꯇꯝꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯥꯐ ꯅꯣꯇꯦꯁꯟ ꯍꯥꯏꯅ ꯀꯤꯕꯣꯔꯗꯀꯤ ꯍꯥꯏꯗꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯕ ꯀꯩꯅꯣꯝꯈꯛ ꯇꯥꯛꯑꯦ ꯔꯕꯤ ꯁꯪꯀꯔ ꯑꯩ ꯅꯉꯣꯟꯗ ꯉꯁꯥꯏ ꯍꯥꯏꯕ ꯑꯦꯕ꯭ꯔꯤ ꯒꯨꯗ ꯕꯣꯏ ꯗꯁ ꯐꯥꯏꯟ ꯅꯤꯡꯁꯤꯡꯉꯤꯕ ꯑꯣꯖꯥ ꯅꯤꯡꯁꯤꯡꯉꯦ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯕꯗꯨ ꯀꯩꯅꯣ ꯑꯣꯖꯥ ꯐꯦꯁ ꯍꯥꯏꯅ ꯇꯥꯛꯄꯤꯔꯛꯑꯦ ꯑꯣꯖꯥ ꯉꯁꯥꯏ ꯑꯩ ꯑꯗꯨ ꯍꯪꯒꯦ ꯇꯧꯅꯤ ꯍꯥꯏꯔ ꯊꯝꯈꯤꯁꯤꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥꯁꯦ ꯑꯩ ꯀꯔꯤꯅꯣ ꯉꯁꯥꯏ ꯉꯛꯁꯦ ꯅꯣꯡꯒꯜꯂ ꯇꯨꯃꯤꯟ ꯂꯩꯍꯧꯋꯦꯕꯀꯣ ꯑꯍꯤꯡꯗꯅꯤꯀꯣ ꯐꯣꯟ ꯇꯧꯔꯛꯏꯁꯦ ꯑꯩꯅ ꯉꯁꯥꯏ ꯅꯉꯣꯟꯗ ꯅꯣꯏ ꯃꯌꯥꯝꯗ ꯇꯥꯛꯈꯤꯕꯗꯣ ꯑꯇꯩꯗꯗꯤ ꯑꯃꯨꯛ ꯍꯪꯉꯔꯣꯏ ꯑꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯀꯔꯤ ꯑꯣꯖꯥ ꯀꯔꯤ ꯑꯣꯏꯕꯤꯔꯕꯅꯣ ꯑꯦꯕ꯭ꯔꯤ ꯒꯨꯗ ꯕꯣꯏ ꯗꯁ ꯐꯥꯏꯟ ꯍꯥꯏꯅ ꯇꯥꯛꯄꯗꯣ ꯅꯤꯡꯁꯤꯡꯉꯤꯕ ꯑꯣꯖꯥ ꯑꯩ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨ ꯅꯠꯇꯕ ꯑꯃ ꯍꯥꯏꯕꯗꯣ ꯀꯩꯅꯣ ꯑꯣꯖꯥ ꯐꯦꯁ FACE ꯐꯦꯁꯁꯦ ꯑꯗꯨ ꯍꯪꯒꯦ ꯇꯧꯅꯤ ꯊꯝꯃꯒꯦ ꯊꯝꯒꯤꯗꯨꯗꯤ ꯑꯩꯈꯣꯏ ꯑꯁ ꯍꯥꯏꯗꯤ ꯌꯥꯝ ꯀ꯭ꯔꯤꯇꯤꯛ ꯑꯣꯏꯔꯦꯕ ꯁꯥꯇ꯭ꯔꯁꯤꯡꯁꯦ ꯂꯣꯏ ꯉꯥꯎꯔꯛꯑꯦ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯇꯨꯡ ꯏꯟꯖꯕ ꯑꯌꯥꯝꯕꯁꯤꯡꯁꯦ ꯂꯣꯏ ꯉꯥꯎꯔꯛꯑꯦꯕ ꯉꯥꯎꯔꯛꯑꯗꯤ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯜꯂꯤꯕ ꯀꯣꯛꯁꯤ ꯀꯩꯅꯣ ꯈꯪꯕ ꯉꯝꯗꯦꯕ ꯑꯗꯨ ꯀꯣꯟꯅ ꯏꯁꯥꯗ ꯑꯣꯖꯥꯅ ꯄꯤꯔꯛꯄ ꯃꯍꯩꯗꯨ ꯏꯁꯥꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯖꯕ ꯉꯝꯃꯀꯥꯟꯗ ꯀꯣꯟꯅ ꯈꯪꯉꯦ ꯑꯣꯖꯥꯅ ꯃꯇꯝꯗꯨꯗ ꯑꯩꯈꯣই ꯏꯁꯩ ꯁꯛꯍꯟꯈꯤꯗꯕꯗꯨꯅ ꯁꯤꯒꯤꯅꯤ ꯑꯗꯩ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯂꯤꯁ ꯑꯣꯏꯅ ꯂꯩꯌꯨ ꯍꯥꯏꯗꯨꯅ ꯁꯤꯒꯤꯅꯤ ꯀꯥꯏꯁꯦ ꯀꯣꯟꯅ ꯏꯊꯟꯇ ꯈꯪꯉꯛꯑꯦꯕ ꯀꯣꯟꯅ ꯈꯪꯖꯔꯛꯑꯦꯕ ꯑꯗꯨꯗ ꯑꯩꯅ ꯆꯍꯤ 10 ꯑꯣꯖꯥꯒ ꯂꯣꯏꯅꯖꯔꯛꯄꯁꯦ ꯀꯩꯒꯨꯝꯕ ꯃꯤ ꯑꯃꯇ ꯇꯝꯖꯕ ꯉꯝꯗꯦ ꯑꯗꯣ ꯑꯩꯅ ꯁꯨꯝ ꯈꯟꯖꯩꯅꯦ ꯑꯩꯁꯦ ꯑꯣꯖꯥꯗ ꯑꯩꯒꯤ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯁꯦ ꯂꯣꯏ ꯀꯠꯊꯣꯛꯈ꯭ꯔꯒꯦ ꯉꯁꯤꯗꯤ ꯑꯗꯨꯒ ꯑꯣꯖꯥꯗꯩ ꯑꯃꯨꯛ ꯅꯤꯔ ꯄꯨꯔꯒ ꯃꯥꯏ ꯑꯝꯇ ꯄꯥꯛꯄ꯭ꯔꯥ ꯌꯦꯡꯉꯒꯦ ꯑꯗꯣ ꯀꯩꯅꯣ ꯇꯧꯁꯤꯔꯣ ꯀꯤꯕꯣꯔꯗꯁꯦ ꯑꯣꯖꯥꯗ ꯑꯝꯇꯪ ꯈꯨꯗꯣꯜ ꯇꯝꯃꯒ ꯑꯣꯖꯥꯅꯁꯨ ꯕꯣꯔ ꯑꯃ ꯄꯤꯔꯒ ꯍꯥꯏꯇꯥꯔꯦ ꯉꯁꯤ ꯑꯣꯖꯥꯒꯤ ꯅꯨꯃꯤꯠꯁꯤꯗ ꯅꯪ ꯂꯣꯛ ꯑꯝꯇ ꯍꯥꯡꯉꯣꯅꯦ ꯂꯣꯛ ꯑꯝꯇ ꯍꯥꯡꯒꯣ ꯆꯠꯂꯣ ꯇꯥꯃꯣ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯑꯃ ꯂꯩꯌꯦ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯒꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯀꯤꯕꯣꯔꯗꯁꯦ ꯍꯟꯗꯛꯁꯦ
ꯑꯋꯥꯕ ꯅꯪꯉꯨꯔꯦ ꯍꯥꯏꯕꯗꯤ ꯀꯤꯕꯣꯔꯗ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯕ ꯑꯩꯈꯣꯏ ꯆꯥꯎꯔꯥꯛꯄ ꯀꯩꯅꯣ ꯇꯧꯗꯦ ꯑꯩ ꯋꯥꯔꯤꯗ ꯀꯩꯝ ꯍꯥꯏꯗ꯭ꯔꯦꯕ ꯑꯣꯖꯥꯗ ꯍꯟꯗꯛꯁꯦ ꯃꯐꯝꯗꯤ ꯍꯥꯏꯗꯣꯛꯆꯔꯔꯣꯏ ꯑꯩꯈꯣꯏꯒꯤ ꯊꯥꯕꯜꯒꯤ ꯌꯥꯎꯁꯪ ꯊꯥꯕꯜꯒꯤ ꯃꯅꯨꯡꯗ ꯃꯥꯅ ꯁꯨꯝ ꯊꯥꯕꯜꯒꯤ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯨꯝ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯆꯠꯂꯤꯉꯩ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯗꯥꯡ ꯑꯊꯦꯡꯕꯁꯤda ꯃꯅꯤꯡꯒꯤ ꯃꯣꯏ ꯂꯩꯀꯥꯏꯒꯤ ꯁꯨꯝ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯂꯛꯄꯗꯒꯤ ꯁ꯭ꯄꯤꯀꯔꯗꯨꯗ ꯅꯟꯊꯔꯨꯕꯗꯣ ꯁ꯭ꯄꯤꯀꯔꯁꯤ ꯋꯥꯡꯅ ꯇꯥꯋꯔ ꯈꯤꯜꯂꯤꯅꯤꯗꯅ ꯅꯟꯊꯕꯁꯤꯗ ꯃꯣꯏ ꯈꯠꯅꯕ ꯆꯩꯅꯕꯩ ꯇꯧꯕꯗꯨꯗ ꯉꯁꯥꯏꯒꯤ ꯇꯥꯃꯣ ꯍꯣꯏꯅ ꯃꯅꯥꯛꯇ ꯂꯩꯔꯨꯕꯗꯒꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯐꯝꯕꯣꯗ ꯁꯨꯃꯥꯏꯅ ꯐꯝꯕꯁꯤꯗ ꯁꯣꯝ ꯅꯥꯀꯟꯗ ꯗꯕꯜ ꯇꯣꯞ ꯃꯔꯤ ꯑꯩꯈꯣꯏ ꯏꯁꯇꯦꯟ ꯂꯩꯇꯗꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯗꯦꯠ 14ꯗꯅꯦꯕ ꯏꯁꯇꯦꯟ ꯂꯩꯇꯗꯅ ꯇꯦꯕꯜ ꯑꯃꯗ ꯁ꯭ꯋꯥꯏ ꯋꯥꯡꯕ ꯇꯦꯕꯜ ꯗꯕꯜ ꯇꯣꯞ ꯃꯔꯤꯁꯦ ꯁꯨꯃꯥꯏꯅ ꯃꯊꯛ ꯊꯥꯡꯒꯠꯂꯒ ꯊꯝꯕꯅꯦꯕ ꯚꯂꯟꯇꯤꯌꯥꯔ ꯃꯁꯦꯟꯁꯦ ꯈꯠꯅꯔꯛꯄ ꯍꯥꯏꯇꯥꯔꯦ ꯚꯂꯟꯇꯤꯌꯥꯔ ꯃꯁꯦꯟꯁꯦ ꯈꯠꯅꯔꯛꯄ ꯑꯩꯗꯤ ꯁꯨꯃꯥꯏꯅ ꯀꯟꯅ ꯈꯣꯡꯉꯦꯕ ꯏꯁꯩ ꯀꯟꯅ ꯈꯣꯡꯉꯤ ꯑꯗ ꯏꯁꯩ ꯀꯟꯅ ꯈꯣꯡꯉꯤꯉꯩꯁꯤꯗ ꯁꯨꯃꯥꯏꯅ ꯃꯣꯏ ꯃꯁꯦꯟ ꯈꯠꯅꯔꯛꯄꯁꯤꯗ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯤꯀꯔꯁꯦ ꯏꯜꯂꯛꯄꯅꯦꯕ ꯏꯜꯂꯛꯄꯁꯤꯗ ꯑꯩ ꯁꯨꯃꯥꯏꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯇꯥꯔꯛꯏꯁꯦ ꯑꯗꯣ ꯑꯉꯥꯡꯅ ꯁꯨꯃꯥꯏꯅ ꯏꯟꯊꯣꯛꯈ꯭ꯔꯒ ꯀꯤꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯇꯥꯔꯒ ꯀꯤꯕꯣꯔꯗꯁꯦ ꯁꯨꯃꯥꯏꯅ ꯄꯥꯏꯈꯤꯕꯅꯦꯕ ꯀꯤꯕꯣꯔꯗꯁꯦ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯀꯤ ꯀꯤꯕꯣꯔꯗꯁꯦ ꯀꯥꯏꯔꯒ ꯊꯥ ꯀꯌꯥꯅꯣ 3-4 ꯃꯔꯤꯃꯨꯛꯀꯤ ꯃꯌꯥꯅꯤ ꯏꯟꯊꯣꯛꯇ꯭ꯔꯗꯤ ꯅꯉꯣꯟꯗ ꯌꯦꯔꯛꯀꯗꯣꯏꯔꯕ ꯑꯩ ꯍꯦꯛ ꯑꯉꯥꯡꯗꯣ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯑꯉꯥꯡꯗꯨꯅ ꯑꯩ ꯍꯥꯏꯗꯤ ꯁ꯭ꯄꯤꯀꯔꯗꯣ ꯁꯨꯃꯥꯏꯅ ꯉꯛꯑꯝꯗ꯭ꯔꯕ ꯑꯗꯨꯝ ꯑꯩ ꯀꯣꯛꯇ ꯄꯥꯜꯂꯦ ꯑꯣ ꯍꯥꯏꯗꯤ ꯃꯥꯅ ꯑꯉꯥꯡꯗꯨꯅ ꯁꯨꯝ ꯃꯥꯁꯨ ꯀꯟꯕꯤꯈ꯭ꯔꯦ ꯑꯉꯥꯡꯗꯨꯅꯁꯨ ꯁꯨꯝ ꯁꯦꯟꯅꯔꯒ ꯂꯩꯔꯝꯒꯅꯦꯕ ꯑꯩꯒ ꯆꯠꯃꯤꯟꯅꯕ ꯏꯅꯥꯎꯅꯦ ꯁꯨꯔꯖ ꯍꯥꯏꯅ ꯃꯥꯅ ꯀꯩꯒꯨꯝꯕ ꯅꯨꯃꯤꯠꯇꯨ ꯍꯥꯏꯗꯤ ꯑꯣꯖꯥ ꯍꯥꯏꯗꯤ ꯃꯥꯁꯦ ꯀꯩꯒꯨꯝꯕ ꯍꯧꯖꯤꯛꯀꯤ ꯍꯥꯏ ꯑꯉꯥꯡꯁꯦ ꯑꯩꯅ ꯌꯨ ꯊꯛꯄ ꯑꯉꯥꯡ ꯑꯃ ꯄꯨꯔꯝꯃꯕ ꯑꯗꯨ ꯑꯩ ꯑꯗꯨꯝ ꯉꯥꯎꯁꯟꯅꯕ. ꯑꯩ ꯑꯗꯨꯝ ꯇꯣꯛꯑꯦ ꯍꯣꯏ, ꯃꯥꯅ ꯑꯗꯨꯁꯨ- ꯅꯤꯁꯥ ꯄꯨꯁꯥ ꯆꯥꯖꯔꯝꯗꯕꯒꯤ ꯑꯗꯨꯁꯨ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯅꯁꯨ ꯇꯝꯃꯝꯕꯗ ꯏꯁꯣꯔꯅ ꯍꯥꯏꯕꯗꯤ ꯅꯪ ꯃꯥꯅ ꯍꯣꯏ ꯔꯕꯤ ꯁꯪꯀꯔꯗꯤ ꯃꯥꯗꯤ ꯎꯗꯕꯅꯤꯅꯀꯣ ꯑꯉꯥꯡꯗꯨꯅ ꯌꯦꯡꯂꯥ ꯀꯦꯌꯔ ꯂꯧꯔꯤ ꯂꯧꯕ꯭ꯔꯥ ꯇꯧꯔ ꯂꯩꯔꯝꯒꯅꯦꯕ ꯃꯥꯅꯦ ꯍꯥꯏꯗꯤ ꯁꯣꯏꯒꯗ꯭ꯔꯥ ꯈꯣꯠꯀꯗ꯭ꯔꯥꯅ ꯑꯩ ꯅꯥꯀꯟ ꯑꯗꯨꯝ ꯐꯝ ꯂꯩꯖꯕ ꯑꯗ ꯏꯁꯣꯔꯅ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗ ꯑꯐꯕꯕꯨ ꯑꯣꯏꯔꯦ ꯐꯠꯇꯕꯕꯨ ꯑꯣꯏꯔꯦ ꯑꯗꯣ ꯑꯩꯒꯤꯗꯃꯛꯇ ꯐꯅꯕ ꯇꯧꯕ ꯉꯥꯛꯇꯅꯤ ꯍꯥꯏꯗꯣ ꯑꯗꯨꯅꯗꯤ ꯌꯥꯝ ꯅꯣꯔꯃꯦꯜ ꯑꯃ ꯑꯣꯏꯗꯅ ꯀꯤꯕꯣꯔꯗ ꯈꯣꯡꯕ ꯑꯣꯏꯔꯝꯃꯣꯅꯦ ꯍꯥꯏꯗꯤ ꯂꯣꯏ ꯎꯗꯅ ꯃꯉꯣꯟꯗ ꯀꯅꯥꯝꯇ ꯏꯟꯊꯣꯛꯄꯤꯅꯕ ꯃꯉꯣꯟꯗ ꯅꯉꯣꯟda ꯁ꯭ꯇꯦꯟ ꯕꯥꯏ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦ ꯅꯪꯒꯤ ꯅꯅꯥꯛꯇ ꯃꯤ ꯑꯃ ꯂꯩꯔꯝꯗꯗꯤ ꯁꯣꯏꯔꯝꯕꯁꯨ ꯑꯗꯨꯝ ꯌꯥꯏ ꯁꯣꯏꯗꯣꯏꯅꯦ ꯑꯣꯖꯥ ꯑꯗꯨ ꯅꯨꯃꯤꯠꯇꯨ ꯑꯗꯨꯝ ꯑꯩ ꯑꯗꯣ ꯀꯤꯕꯣꯔꯗ ꯂꯣꯏ ꯆꯥꯔꯦ ꯀꯤꯕꯣꯔꯗꯁꯦ ꯑꯗꯨ ꯃꯇꯝ ꯁꯝꯖꯜꯂꯒ ꯋꯥꯔꯤꯁꯦ ꯊꯥ 3-4ꯃꯨꯛ ꯀꯨꯜꯂꯨꯔꯦ ꯃꯄꯥꯟꯗꯒ ꯊꯥ ꯈꯣꯠꯇꯅ ꯁꯦꯝ ꯁꯥꯕ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯐꯅꯌꯥꯝ ꯆꯪꯈ꯭ꯔꯦ ꯄꯩꯁꯥꯗꯤ ꯄꯜꯂꯒꯨꯝꯁꯦ ꯑꯩ ꯃꯌꯥꯝꯁꯨ ꯄꯟꯅꯤꯡꯗ꯭ꯔꯦꯕ ꯁꯦꯟꯁꯦ ꯃꯌꯥꯝ ꯆꯪꯈ꯭ꯔꯦ ꯂꯥꯛ ꯃꯊꯛꯇꯅꯦ ꯆꯪꯉꯤꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯇꯩꯃ ꯑꯝꯇ ꯂꯧꯊꯣꯛꯁꯦ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯏꯗꯤ ꯀꯅꯥꯒꯨꯝꯕ ꯈꯪꯗꯕ ꯃꯤꯅꯗꯤ ꯀꯤꯕꯣꯔꯗꯁꯦ ꯀꯩꯁꯨ ꯇꯧꯗꯦ ꯍꯥꯏꯅꯤꯕ ꯃꯨꯟꯅ ꯌꯦꯡꯉ ꯀꯗꯥꯏꯗꯅꯣ ꯀꯥꯏꯔꯤꯁꯦꯅ ꯃꯨꯟꯅ ꯌꯦꯡꯉꯒꯗꯤ ꯑꯣ ꯁꯤ ꯐꯤꯕꯝꯁꯦ ꯌꯧꯔꯨꯔꯕꯣꯔꯦ ꯍꯥꯏꯁꯨ ꯑꯗꯨꯝ ꯈꯪꯉꯅꯤꯕ ꯁꯨꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯕꯤꯌꯨꯅꯦ ꯌꯦꯠ ꯊꯪꯕ ꯁꯥꯏꯠꯀꯤꯗꯅꯦ ꯔꯪꯒ ꯀꯥꯝꯗꯅ ꯈꯣꯠꯇꯅ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯋꯥꯛꯁꯣꯞꯇ ꯁꯦꯝꯃꯤꯅꯦꯕ ꯀꯩ ꯂꯝ ꯁꯤ ꯑꯗꯨꯒ ꯄꯣꯠ ꯑꯇꯩ ꯃꯅꯨꯡꯒꯤ ꯄꯥꯔꯠꯁꯤꯡꯁꯦ ꯁꯤꯁꯤꯃꯗꯤ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯀꯩꯝ ꯇꯧꯗꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯃꯄꯥꯟꯗ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯄꯨꯔꯥ ꯇꯪꯈꯥꯏꯃꯨꯛ ꯆꯠꯂꯨꯗ꯭ꯔꯦ ꯍꯥꯏꯌꯦꯕꯀꯣ ꯑꯇꯩ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯄꯥꯔꯠꯈꯩꯗꯨꯗꯤ ꯃꯄꯥꯟꯗ ꯁꯦꯝꯃꯦꯕ ꯑꯗꯣ ꯃꯅꯨꯡꯒꯤ ꯕꯣꯗꯤꯒꯤ ꯁꯝꯕ ꯈꯣꯠꯄ ꯑꯗꯨꯅ ꯃꯅꯤꯄꯨꯔꯗ ꯁꯦꯝꯕ ꯁ꯭ꯋꯥꯏꯗ ꯃꯦꯟꯕ ꯍꯥꯏꯇꯥꯔꯦ ꯒꯥꯔꯤ ꯋꯥꯛꯁꯣꯞꯇ ꯁꯦꯝꯃꯤꯅꯦ ꯑꯗꯣ ꯑꯋꯥꯕ ꯊꯦꯡꯅꯔꯨꯔꯕꯅꯦ ꯑꯗꯣ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯅ ꯁꯤꯒꯤ ꯐ꯭ꯔꯦꯝꯁꯦ ꯑꯍꯟꯕ ꯂꯩꯖꯔꯒꯦꯅ ꯊꯤꯕꯗꯁꯨ ꯐꯪꯈꯤꯗ꯭ꯔꯕ ꯗꯤꯁꯀꯟꯇꯤꯅ꯭ꯌꯨ ꯇꯧꯈ꯭ꯔꯕ ꯀꯝꯄꯅꯤꯅ ꯁꯥꯕ ꯁꯤ ꯀꯩꯅꯣ PSR ꯀꯩꯅꯣ PSR PSR S970 S97 PSR S97 Q ꯁꯤꯒꯤ ꯊꯥꯛꯁꯤꯅ ꯂꯩꯔꯝꯃꯤ ꯑꯣ ꯑꯁ ꯅꯤꯡꯕ ꯀꯥꯏꯗꯔꯦ ꯃꯊꯥ ꯁꯥꯔꯦ ꯆꯥꯛꯀ ꯆꯥꯗ꯭ꯔꯦ ꯁꯤꯁꯦ ꯁꯤ ꯅꯥꯀꯟꯁꯦ ꯁꯤ ꯕꯦꯡꯁꯤꯡꯁꯦ ꯀꯞꯀꯗꯕ ꯅꯠꯇꯦꯗ ꯀꯩꯗꯧꯕꯩ ꯀꯞꯅꯤꯡꯉꯥꯏ ꯂꯩꯒꯦ ꯑꯗꯨꯅꯦ ꯃꯦꯟꯇꯦꯜ ꯍꯦꯜ ꯍꯥꯏꯁꯦ ꯑꯗꯨꯝꯕꯗꯣ ꯄꯨꯀꯞ ꯀꯞꯄ ꯌꯥꯗꯦ ꯀꯥꯏꯅꯤꯡ ꯀꯥꯏꯖꯤꯁꯨ ꯀꯩꯅꯣ ꯑꯃꯨꯛ ꯁꯦꯝꯃ ꯂꯣꯏꯔꯦ ꯑꯃ ꯇꯧꯔ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯅꯪ ꯌꯥꯔꯤꯁꯤꯗꯤ ꯈꯔ ꯁ꯭ꯇ꯭ꯔꯒꯜ ꯇꯧꯖꯕꯩ ꯋꯥꯅꯦꯕ ꯑꯗꯨꯗ ꯀꯞꯄꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯣꯏꯗꯦꯕ ꯑꯗꯣ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯦ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯅ ꯁꯨꯝ ꯄꯥꯝꯖꯕ ꯑꯃ ꯂꯩꯌꯦ ꯍꯥꯏꯗꯤ ꯑꯣꯖꯥ ꯒꯨꯔꯨꯗ ꯃꯥꯒꯤ ꯃꯍꯩꯗꯨꯗꯤ ꯑꯣꯖꯥꯅ ꯄꯤꯕꯤꯔꯦꯗꯅ ꯑꯗꯨꯗ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯅ ꯀꯤꯕꯣꯔꯗꯁꯦ ꯀꯩ ꯍꯥꯏꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥꯗ ꯀꯠꯂꯒ ꯑꯃꯨꯛ ꯑꯣꯖꯥꯅ ꯑꯃꯨꯛ ꯅꯤꯔꯒ ꯑꯃꯨꯛ ꯑꯗꯣ ꯑꯩꯈꯣꯏ ꯄꯨꯖꯈꯤꯕꯒꯤ ꯁꯤ ꯀꯤꯕꯣꯔꯗꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯤꯕꯣꯔꯗ ꯑꯝꯇ ꯈꯣꯡꯉꯨ ꯌꯥꯗ꯭ꯔꯦ ꯇꯥꯃꯣ ꯌꯥꯝ ꯁꯥꯊꯤꯁꯤ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔꯒꯤ ꯍꯥꯏꯗꯤ ꯑꯍꯟꯕ ꯑꯇꯣꯞꯄ ꯄꯤꯒꯦꯅ ꯃꯥꯕꯨ ꯅꯨꯡꯁꯤꯖꯕ ꯃꯌꯥꯝꯅ ꯂꯥꯛꯑꯦꯕꯀꯣ ꯇꯥꯃꯣ ꯔꯕꯤ ꯁꯪꯀꯔ ꯄꯥꯝꯗ꯭ꯔꯦ ꯃꯥꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯔꯝꯃꯅꯤ ꯃꯥꯅ ꯃꯥꯕꯗ ꯃꯥꯅ ꯂꯣꯏ ꯈꯪꯉꯕ ꯅꯨꯡꯉꯥꯏꯔꯝꯃꯅꯦꯕ ꯍꯣꯏ ꯑꯩꯈꯣꯏ ꯂꯥꯏꯅ ꯈꯪꯉꯤꯁꯦ ꯑꯗꯣ ꯑꯣꯖꯥ ꯑꯩ ꯄꯦꯖꯁꯦ ꯁꯤꯗꯒꯤ 1ꯗꯩꯅ ꯄꯦꯖ 7 ꯐꯥꯎꯁꯦ ꯕꯦꯡ ꯁꯥꯕ ꯂꯣꯏꯔꯦꯕ ꯄꯦꯖ ꯑꯃꯃꯝꯗ ꯕꯦꯡ 10-10ꯅꯤꯅ ꯂꯩꯔꯤꯁꯦ ꯑꯣꯖꯥ
시지 비행 사고 already 루에. ꯑꯗꯣ ꯇꯥꯃꯣꯔꯕꯤ ꯁꯪꯀꯔ ꯈꯨꯠꯂꯥꯏ 시지 뭐 ꯑꯩꯉꯣꯟꯗ ꯑꯍꯟꯕ ꯄꯤꯔꯛꯀꯦ ꯀꯅꯥ ꯑꯩ ꯀꯃꯥꯏꯅ ꯈꯪꯒꯅꯤ? ꯇꯥꯃꯣꯔꯕꯤ ꯁꯪꯀꯔ ꯃꯔꯛ ꯊꯠꯆꯒꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯣꯖꯥꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯑꯣꯖꯥꯅ ꯌꯥꯝꯕꯅ ꯀꯠꯀꯦꯅ ꯈꯜꯂꯒ ꯄꯨꯖꯔꯛꯄꯁꯦ ꯁꯤꯗ ꯁꯣꯔꯤꯗ ꯑꯣꯖꯥꯗ ꯀꯠꯅꯕ ꯇꯥꯟꯖꯥ ꯀꯔꯤ ꯀꯔꯤꯅꯣ ꯅꯣꯏꯅ ꯑꯣꯖꯥ ꯑꯩ ꯉꯝꯖꯕ ꯈꯔ ꯄꯨꯖꯔꯛꯄꯅꯦ ꯑꯗꯣ ꯑꯣꯖꯥ ꯁꯤꯁꯦ ꯆꯥꯕ꯭ꯔꯥ ꯆꯥꯗꯕ꯭ꯔꯥꯁꯨ ꯌꯦꯡꯗꯣꯏꯅꯦ ꯑꯩꯁꯦ ꯁꯦꯟꯗꯟ ꯅꯝꯕꯔꯁꯦ ꯑꯣꯖꯥ ꯑꯩ ꯀꯨꯏꯔꯕꯅꯤꯅ ꯀꯥꯎꯔꯦꯕ ꯑꯗꯣ ꯑꯩꯅ ꯅꯤꯡꯁꯤꯡꯉꯤꯁꯦ ꯆꯨꯝꯃꯝꯃꯒꯗꯤ ꯑꯩ ꯑꯁ ꯅꯣꯏ ꯌꯥꯝ ꯑꯇꯥꯡꯕ ꯄꯣꯠ ꯇꯧꯔ ꯃꯥꯜꯂꯦꯗ ꯑꯣꯖꯥ ꯇꯥꯡꯕ ꯅꯠꯇꯦ ꯑꯣꯖꯥ ꯑꯩꯅ ꯆꯍꯤ ꯑꯃ ꯁꯨꯔꯦ ꯑꯩ ꯁꯤꯝꯇꯪꯗꯤ ꯇꯧꯖꯒꯦꯅ ꯈꯟꯖꯕ ꯑꯁꯦꯡꯕꯅꯤ ꯑꯣꯖꯥ ꯑꯩꯅ ꯃꯃꯥꯡ ꯆꯍꯤꯒꯤ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯁꯦꯝꯄꯨꯗ ꯊꯥꯗꯖꯕ ꯑꯁꯦꯡꯕ ꯍꯥꯏꯖꯔꯕꯅꯤ ꯑꯣꯖꯥ ꯃꯃꯥꯡ ꯆꯍꯤꯒꯤ ꯇꯤꯆꯔꯁ ꯗꯦ ꯅꯨꯃꯤꯠꯇꯒꯤ ꯑꯩꯅ ꯁꯦꯝꯄꯨꯗ ꯊꯥꯗꯖꯕꯅꯦꯕ ꯑꯩ ꯑꯣꯖꯥ ꯀꯩꯒꯨꯝꯕ ꯑꯃꯗꯒꯤ ꯇꯝꯖꯒꯦꯅ ꯑꯗꯣ ꯑꯩ ꯉꯁꯤ ꯑꯩ ꯀꯅꯥꯝ ꯈꯪꯗꯕꯅꯦ ꯑꯣꯖꯥ ꯑꯩ ꯑꯣꯖꯥꯗ ꯑꯩꯅ ꯍꯥꯏꯗꯤ ꯑꯩꯒꯤ ꯇꯝꯕꯤꯔꯛꯄ ꯑꯣꯖꯥ ꯃꯌꯥꯝ ꯂꯩꯌꯦꯕ ꯀ꯭ꯂꯥꯁꯤꯀꯦꯜ ꯀꯩꯀꯥ ꯑꯗꯨ ꯅꯠꯇꯕ ꯃꯌꯥꯝꯗꯨꯗꯩ ꯑꯣꯖꯥꯅ ꯍꯦꯜꯂꯤ ꯍꯥꯏꯖꯕꯁꯨ ꯅꯠꯆꯗꯦꯀꯣ ꯑꯩꯒꯤꯁꯦ ꯑꯗꯨꯕꯨ ꯑꯩꯕꯨ ꯀꯤꯌꯔ ꯌꯥꯝ ꯂꯧꯕꯤꯔꯛꯄꯁꯦ ꯂꯥꯛꯑꯣ ꯁꯣꯝꯗ ꯂꯥꯛꯑꯣ ꯁꯣꯝꯗꯒꯤ ꯂꯥꯛꯑꯣ ꯍꯧꯒꯠꯂꯣ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯍꯥꯏꯇꯥꯔꯦ ꯆꯠꯅꯕꯤꯗꯣ ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯑꯋꯥꯡꯂꯣꯝꯗ ꯑꯣꯜꯂꯣ ꯆꯞ ꯆꯥꯔꯦ ꯁꯦ ꯍꯣꯏ ꯃꯥꯏ ꯄꯥꯛꯆꯔꯣ ꯀꯩꯅꯣ ꯑꯅꯧ ꯁꯦꯝꯃꯨ ꯑꯗꯨꯁꯨ ꯑꯅꯧ ꯁꯦꯝꯃꯨ ꯑꯗꯨꯒ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯩꯈꯥꯏꯔꯣ ꯑꯗꯨꯁꯨ ꯑꯣꯖꯥ ꯁꯤꯁꯤꯡꯁꯦ ꯑꯝꯇꯒ ꯇꯣꯡꯉꯒ ꯑꯁ ꯌꯦꯡꯉꯁꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯅꯦ ꯏꯃꯥ ꯄꯣꯛꯈꯤꯕ ꯇꯣꯡꯗꯦ ꯅꯪ ꯀ꯭ꯔꯣꯛꯁꯀꯗ ꯇꯧꯔꯛꯇꯅ ꯅꯪ ꯇꯧꯔꯤꯗꯨꯕꯨ ꯑꯣꯖꯥ ꯁꯤꯁꯦ ꯑꯗꯨꯝ ꯑꯩꯅ ꯑꯗꯒꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯍꯣꯏ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯣꯖꯥ ꯑꯃꯁꯦ ꯑꯣꯖꯥ ꯑꯩ ꯆꯥꯟꯅꯕ꯭ꯔꯥꯁꯨ ꯌꯦꯡꯗꯣꯏꯅꯤꯀꯣ ꯑꯣꯖꯥ ꯁꯤ ꯆꯥꯟꯅꯗ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯍꯟꯗꯣꯏꯅꯦꯕ ꯅꯝꯕꯔ ꯀꯌꯥꯅꯣ? ꯏꯆꯟꯅꯨꯄꯤ ꯁꯤꯁꯦ ꯑꯣꯖꯥ 9ꯅꯦ ꯑꯣꯖꯥ 9 ꯂꯥ ꯅꯥꯏꯟ ꯑꯣꯏꯗꯤ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯣꯖꯥꯁꯦ ꯑꯩ ꯍꯥꯞ ꯅꯠꯇꯦ 9 ꯇꯣꯡꯉꯦ ꯑꯣ ꯆꯞ ꯆꯥꯔꯦ ꯑꯣꯖꯥ ꯑꯁ ꯗꯥꯎ ꯌꯥꯔꯦꯅꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯅ ꯅꯠꯇꯦ ꯑꯉꯧꯕꯁꯤ ꯇꯣꯡꯅꯕ ꯑꯩꯁꯨ ꯑꯩꯈꯣꯏ ꯑꯣꯖꯥ ꯈꯣꯏꯔꯣꯝ ꯆꯠꯂꯨꯒꯗꯣꯏꯅꯤ ꯍꯥ ꯑꯗꯣ ꯑꯣꯖꯥ ꯈꯣꯏꯔꯣꯝ ꯆꯠꯄꯗ ꯁꯨꯃꯥꯏꯅ ꯑꯉꯧꯕ ꯑꯩ ꯑꯉꯧꯕ ꯁꯦꯠꯂꯒ ꯁꯨꯝ ꯆꯠꯄꯅꯦꯕ ꯆꯞ ꯆꯥꯅ ꯔꯕꯤ ꯁꯪꯀꯔꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯄꯤꯖ ꯑꯣꯏꯕꯅꯦ ꯑꯣꯖꯥ ꯃꯥꯏꯐ ꯊꯣꯏ ꯅꯪ ꯀꯃꯨ ꯍꯥꯎ ꯃ꯭ꯌꯨꯖꯤꯛꯁꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯟ ꯇꯧꯔꯒ ꯌꯥꯝꯅ ꯍꯥꯏꯐꯦꯠꯇꯪ ꯑꯃꯅꯤ ꯀꯣꯛꯀ ꯄꯥꯏꯕꯤꯔꯗꯤ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯄꯦꯟꯗꯧ ꯃꯥꯜꯂꯦ ꯌꯥꯇꯣꯔꯕꯤꯔꯣ ꯑꯁ ꯑꯩꯗꯤ ꯈꯣꯡꯗꯧ ꯀꯨꯏꯔꯦ ꯑꯣꯖꯥ ꯃꯩꯁꯦ ꯀꯥꯏꯗꯩ ꯂꯧꯕ ꯌꯥꯅꯤ ꯄꯤꯔꯛꯑꯣ ꯁꯤꯗ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯁ꯭ꯋꯥꯏ ꯅꯛꯁꯜꯂꯁꯤ ꯑꯗꯨꯒꯤꯗꯤ ꯑꯩ ꯑꯦꯗꯥꯞꯇꯔ ꯁꯥꯡꯕꯅꯤ ꯑꯣꯖꯥ ꯍꯥ ꯑꯦꯗꯥꯞꯇꯔ ꯁꯥꯡꯕꯅꯦꯕ ꯁꯥꯡꯉꯦ ꯌꯥꯅꯤ ꯑꯗꯨꯏꯗꯤ ꯌꯥꯔꯦ ꯑꯗꯨ ꯊꯤꯡꯈ꯭ꯔꯣ ꯌꯥꯔꯦ ꯁꯤ ꯂꯩ ꯁꯤꯗꯤ ꯑꯁꯥꯏꯕ ꯄꯨ ꯌꯥꯕꯅꯦ ꯑꯣꯖꯥ ꯆꯠꯂꯦ ꯑꯣꯟ ꯇꯧꯗꯦ ꯁꯤ ꯅꯥꯊꯣꯛꯑꯦ ꯉꯥꯛꯈꯣ ꯁꯤꯗ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯊꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯈꯣꯟꯁꯤ ꯅꯩꯕꯤꯅꯤ ꯑꯣꯖꯥꯅꯒ ꯁꯥꯕ ꯕꯦꯡꯁꯤꯗꯤ ꯆꯠꯂꯣ ꯊꯥꯔꯣ ꯂꯥ ꯁꯤꯒꯤ ꯌꯥꯃꯥꯍꯥ ꯁꯨꯃꯥꯏꯅ ꯏꯁꯄꯤꯀꯔ ꯌꯥꯎꯕꯁꯤꯅꯀꯣ ꯑꯣꯖꯥ ꯅꯨꯡꯉꯥꯏꯑꯕ ꯁ꯭ꯋꯥꯏꯗ ꯇꯥꯕ ꯈꯣꯠꯄꯗ ꯊꯥꯏꯅ ꯆꯔꯆꯇ ꯀꯩꯗ ꯆꯤꯡꯃꯤꯗꯤ ꯁꯤ ꯑꯅꯝꯕ ꯂꯣꯏꯅꯃꯛ ꯁꯤꯖꯤꯟꯅꯕ ꯑꯣ ꯌꯥꯝ ꯀꯨꯏ ꯆꯪꯉꯤꯅꯦ ꯑꯣꯖꯥ ꯕꯦꯡ ꯌꯥꯝꯃꯦ ꯑꯣꯖꯥ S9 ꯄꯤꯌꯥꯅꯣ ꯋꯥ ꯃꯆꯥ ꯑꯃ ꯊꯝꯕꯅꯦ ꯑꯣꯖꯥ ꯋꯥ ꯃꯆꯥ ꯍꯥꯞꯄ ꯈꯣꯡꯉꯣꯅꯦ ꯀꯩꯅꯣꯝꯃ ꯑꯣꯖꯥ ꯈꯣꯡꯕꯤꯔꯣ ꯑꯩ ꯈꯣꯡ ꯍꯩꯇꯦ ꯑꯣꯖꯥ ꯀꯩ ꯈꯣꯡꯗꯣꯏꯅꯣ ꯈꯪꯗꯦ ꯑꯗꯨꯗꯤ ꯈꯤꯇꯪ ꯍꯧꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯂꯧꯊꯁꯤꯔꯣ ꯑꯣꯖꯥ ꯋꯥꯝ ꯁꯨꯡꯌꯥꯎ ꯌꯥꯎꯗꯕꯤ ꯇꯧꯁꯤꯔꯣ ꯑꯣꯖꯥ ꯅꯠꯇꯦ
ꯍꯥꯏꯔꯣ คนเจนก็ยาวตรงอีกแล้วที่อยากนั่งคุรุมว่าหายใจแบบนี้ก็อย่างนั้นก็เป็นที่อยากมาเกิดป้าก็มาครับใช่กันเลยนั่นมันเทียมตั้งคงเดียวก็ดีนะ ใช่เราวิชาเราทุกคนชีแบบ yang mana yang tuan tuan ini saya ini bilang atau yang tuan jadi yang tak happy dengan ini ชีก่อน Mensin mengamraba upningi ayuba makulsi Mensin mengamraba upningi ayuba makulsi Nangi wahigi tauraba tajilna Pena hanjin tindat biro Nangi wahigi tauraba tajilna Pena hanjin tindat biro Maduna hingbugi mamalib lagi Maduna hingbugi mamalib lagi Mensin mengamdraba bukningi ayuba makulsi Mensin mengamdraba bukningi ayuba makulsi Happy Teacher's Day! ay keyboard na meaning sa group kung kasi lang ang magpapakay na rin ang mic Oh ho 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 la 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 Konjel tok na lao ko Nang hunong sidehay na Konjel tok na lao ko Nang hunong sidehay na Nangi ayak konjil dun Nongdo sorare se sekai dun Koktek de tarak oire senu 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 Mensin mengamdraba upningi ayuba makulsi Mensin mengamdraba upningi ayuba makulsi Fadze! kalau bisa kari pawi semua jaga perform tau bina ba jaga itu minta tu sukai tahu คุดยำปันเลย Kujampal คุดยำปันเลยไอ้นี่ใช่ท่านตะกี้อยู่ต่อสวยกันได้นะ kalau dasori yang sun takui macam dah sahaja sih kian berapa kamai tahu sun Kian dia kian sun pau gitu kamai kan oh Kibadi กี่มันจะ respect ให้ตาเลย inawi camera da no orang da male Mama saya itu dasori yang kian nak ambil nak jadi ai sun yang Sum unadava kuibi oiduni di akwai kasu adu ki blaiti akwai di imara bu loi tinaraga taunga tane adigi loi hangdoi di ja moi da ai na nungai du mi ta moi phama lai wari ja hangdoi ni ke no ยำเลยจ้ะวาริยำเลยได้สิคุณมิตรยิงนะเว้ยวาริก็ยำเลยกันนั่น Jadi film saya dalam misalkan yang keyboard saya yang mga saya buat chat nabi tu. Amo kan hen may pak na ba mayang na hen si bida ba chat nabi masuk dalam misalkan di pam sa tu kan. Oi. Kaya hai do no ai di
ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯏ ꯆꯝꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯋꯥꯈꯜꯒꯤ ꯊꯥꯖꯕꯅꯤ ꯀꯣꯛꯀꯤꯅꯤ ꯑꯗꯨꯁꯨ ꯑꯗꯨꯅꯤ ꯑꯗꯣ ꯀꯩꯁꯨ ꯇꯧꯗ꯭ꯔꯦꯗꯅ ꯅꯪ ꯅꯥꯔꯛꯇ ꯑꯃꯨꯛ ꯍꯜꯂꯦꯗꯅꯀꯣ ꯑꯗꯨꯅ ꯀꯩꯝ ꯇꯧꯔꯣꯏꯗ ꯑꯗꯣ ꯑꯃ ꯆꯠꯄ ꯈꯣꯠꯄꯗ ꯂꯩꯗꯅ ꯅꯪꯒ ꯆꯠꯃꯤꯟꯅꯗꯣꯏꯗꯣ ꯑꯗꯣ ꯑꯉꯥꯡ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯃ ꯂꯩꯁꯨ ꯂꯩꯔꯝꯃꯅꯤ ꯑꯗꯣ ꯒ꯭ꯌꯥꯟ ꯇꯥꯕ ꯑꯉꯥꯡ ꯑꯃ ꯇꯧꯔꯒ ꯆꯠꯃꯤꯟꯅꯔꯣꯕ ꯍꯥꯏꯗꯤ ꯆꯠꯄ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯑꯗꯩ ꯅꯣꯏ ꯆꯄꯜ ꯇꯣꯡꯕꯗꯣ ꯄꯥꯛ ꯇꯣꯡꯕ ꯈꯣꯡ ꯑꯣꯏ ꯇꯣꯡꯗꯣ ꯌꯣꯞ ꯂꯥꯎ ꯀꯥꯎꯕꯁꯨ ꯈꯣꯡ ꯁꯣꯛꯏꯗꯅꯀꯣ ꯑꯗꯨꯅ ꯍꯥꯏꯕꯩꯁꯨ ꯀꯣꯛꯅ ꯌꯦꯠꯁꯜꯂꯁꯨ ꯈꯣꯡ ꯅꯨꯡꯉꯥꯏꯕ ꯑꯃ ꯇꯣꯡꯉꯣ ꯐꯔꯦ ꯑꯗꯣ ꯁꯦ ꯄꯥꯏꯔꯦ ꯑꯗꯒꯤ ꯅꯪꯒꯤ ꯊꯥꯖꯕꯅꯤ ꯑꯩꯈꯣই ꯀꯩꯝ ꯅꯠꯇꯦ ꯑꯗꯨꯝ ꯏꯁꯣꯔ ꯈꯣꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯂꯣꯗ ꯀꯩꯝ ꯇꯥꯏꯕꯪ ꯃꯄꯨ ꯁꯦꯝꯕꯤꯕ ꯃꯄꯨ ꯈꯣꯏꯔꯝꯃꯒ ꯑꯗꯨꯝ ꯆꯠꯂꯣ ꯃꯥꯏ ꯄꯥꯛꯆꯔꯣ ꯂꯧꯖꯔꯣ ꯐꯔꯦ ꯄꯨꯖꯔꯣ ꯐꯔꯦ ꯑꯗꯨꯒ ꯅꯪ ꯁꯤ ꯍꯦꯗꯐꯣꯟꯁꯤ ꯃꯥ ꯄꯨꯈ꯭ꯔꯣ ꯁꯤꯁꯦ ꯍꯦꯗꯐꯣꯟ ꯄꯨꯈ꯭ꯔꯣ ꯑꯗꯨꯒ ꯃꯤ ꯇꯥꯍꯟꯅꯤꯡꯗꯁꯨ ꯎꯞꯄꯒ ꯖꯦꯛ ꯑꯃ ꯑꯆꯧꯕꯗ ꯑꯣꯏꯔꯝꯒꯅꯤ ꯌꯥꯎꯋꯦ ꯁꯤꯗꯤ ꯑꯆꯧꯕꯗꯣ ꯑꯦꯛꯁꯇꯦꯟꯁꯟ ꯌꯥꯎꯋꯦ ꯑꯩꯉꯣꯟꯗꯁꯨ ꯑꯩ ꯕꯦꯛꯇꯨꯗꯤ ꯁꯦ ꯁꯤ ꯄꯨꯈ꯭ꯔꯣ 이제 망니 ꯁꯤꯗ ꯑꯆꯧꯕ ꯑꯃꯁꯨ ꯌꯥꯎꯋꯦ ꯃꯆꯥꯁꯨ ꯑꯅꯤꯃꯛ ꯌꯥꯎꯔꯦ ꯍꯥꯏꯕꯗꯤ ꯃꯆꯥꯅꯤꯗꯅ ꯁꯤꯒꯤ ꯑꯃ ꯌꯥꯎꯔꯦ ꯁ꯭ꯇ꯭ꯔꯦꯠ ꯑꯣꯏꯕ ꯑꯃ ꯑꯗꯨꯒ ꯁꯤꯅ ꯁ꯭ꯇꯦꯔꯤꯑꯣ ꯉꯥꯛꯇꯅꯦ ꯑꯗꯨ ꯑꯃꯅ ꯕꯦꯟ ꯑꯀꯣꯟꯕꯗꯣ ꯇꯦꯜ ꯑꯣꯏꯕꯗꯣ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯔꯦ ꯁꯦ ꯁꯤ ꯇꯧꯔꯣ ꯁꯤ ꯍꯥꯞꯆꯜꯂꯣ ꯑꯗꯨꯒ ꯑꯩꯁꯨ ꯑꯔꯨꯅꯥꯆꯜꯗ ꯖꯦꯔꯣ ꯐꯦꯁꯇꯤꯚꯦꯜꯒꯤ ꯏꯁꯩ ꯍꯥꯏꯔꯛꯄꯒꯤ ꯁꯛꯇꯣꯏꯕ ꯑꯗꯨꯒꯤ ꯑꯩꯈꯣই ꯁꯤꯗ ꯁꯛꯄ ꯏꯁꯩꯗꯨꯁꯨ ꯌꯥꯔꯣꯏꯗꯕꯅꯤ나 ꯃꯈꯜ ꯑꯃꯗ ꯇꯧꯔꯒ ꯃꯤ ꯃꯌꯥꯝ ꯃꯃꯥꯡ ꯊꯣꯛꯇꯣꯏꯅꯤꯅ ꯑꯩꯁꯨ ꯀꯟꯅ ꯀꯣꯛ ꯆꯥꯛꯏꯌꯦ ꯉꯥꯜꯂꯦ ꯆꯠꯀꯗꯕꯅꯦ ꯑꯩꯁꯨ ꯍꯥꯏꯗꯤ ꯄ꯭ꯔꯦꯛꯇꯤꯁ ꯀꯟꯅ ꯆꯠꯂꯤꯑꯕ ꯑꯣꯖꯥ ꯍꯧꯖꯤꯛ ꯑꯣꯖꯥ ꯃꯅꯥꯛ ꯆꯠꯄ ꯍꯥꯏꯁꯦ ꯑꯣꯖꯥ ꯀꯝꯃꯦꯒꯤꯗꯧꯔꯒ ꯑꯗꯨ ꯆꯠꯇꯣꯏꯅꯦ ꯇꯟꯖꯥ ꯑꯃ ꯄꯨꯡ 12ꯒꯨꯝꯕ ꯇꯥꯔꯛꯑꯃꯅꯤꯌꯦ ꯑꯗꯨ ꯈꯤꯇꯪ ꯇꯥꯏꯃꯤꯡ ꯑꯃ ꯌꯦꯡꯉꯒ ꯑꯃꯔꯣꯝꯗ ꯁꯪꯀꯔ ꯑꯣꯖꯥꯒꯤ ꯃꯐꯝꯗ ꯍꯥꯏꯇꯥꯔꯦ ꯌꯥꯝꯅ ꯁꯤ ꯂꯥꯛꯄꯤꯔꯤꯕꯁꯦ ꯑꯣꯖꯥꯗ ꯑꯣꯖꯥꯗꯁꯨ ꯁꯨꯃꯥꯏꯅ ꯇꯧꯕꯤꯌꯣ ꯈꯣꯠꯄꯤꯌꯣ ꯍꯥꯏꯕ ꯌꯥꯝꯕꯒꯤ ꯄꯨꯛꯅꯤꯡ ꯑꯣꯏꯕ ꯋꯥꯐꯝ ꯈꯔ ꯑꯗꯨꯒ ꯑꯣꯖꯥꯁꯨ ꯍꯦꯟꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯕꯤꯌꯣ ꯍꯥꯏꯕꯒꯤ ꯍꯧꯖꯤꯛ ꯑꯃꯁꯨꯡ ꯄꯤꯔꯝꯕ ꯐꯩꯅ ꯈꯜꯂꯦꯕꯀꯣ ꯑꯗꯨꯒ ꯑꯃꯨꯛꯇꯪ ꯍꯥꯏꯔ ꯊꯝꯕꯤꯌꯣ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯏꯁꯩ ꯐꯖ ꯄꯨꯊꯣꯛꯄꯤꯔꯛꯄ ꯑꯣꯖꯥꯒꯤ ꯏꯁꯩ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯏꯁꯩꯗ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯉꯥꯎꯖꯕ ꯃꯌꯥꯝ ꯂꯩ ꯑꯗꯨ ꯑꯩꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯕꯨ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯑꯣꯖꯥꯒꯤ ꯀꯝꯄꯣꯖꯤꯁꯟꯁꯦ ꯁꯨꯝ ꯈꯪꯗꯦ ꯁꯤꯁꯦ ꯑꯩꯒꯤ ꯑꯣꯖꯥꯅꯦ ꯍꯥꯏꯖꯕꯗꯤ ꯅꯠꯆꯗꯦꯀꯣ ꯍꯥꯏꯗꯤ ꯑꯗꯨꯝ ꯃꯅꯤꯄꯨꯔꯒꯤ ꯆꯥꯎꯔꯥꯛꯄ ꯑꯍꯩꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒ ꯁꯨꯝ ꯅꯛꯅꯖꯕ ꯏꯁꯩ ꯃꯌꯥꯝꯅ ꯃꯥꯅ ꯁꯛꯄ ꯏꯁꯩ ꯐꯖꯩ ꯀ ꯍꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯅꯁꯨ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯣꯖꯥꯒꯤ ꯃꯤꯡ ꯄꯜꯂꯀꯥꯟꯗ ꯃꯥꯅ ꯁꯦꯝꯕ ꯀꯝꯄꯣꯖꯤꯁꯟꯗꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯥꯏꯅꯩꯑꯕꯀꯣ ꯁꯤꯁꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯣꯖꯥꯒꯤ ꯁꯤꯒꯤ ꯀꯝꯄꯣꯖꯤꯁꯟꯒꯤ ꯃꯌꯥꯝꯒꯤ ꯍꯥꯏꯗꯤ ꯑꯣꯖꯥꯒꯤ ꯄꯥꯔꯁꯣꯅꯦꯂꯤꯇꯤꯁꯦ ꯍꯟꯊꯗꯕ ꯏꯁꯣꯔꯅ ꯇꯥꯏꯕꯪ ꯃꯄꯨꯅ ꯄꯤꯅꯕꯤꯕ ꯑꯣꯏꯁꯅꯨ ꯍꯥꯏꯅ ꯑꯩꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯖꯕ ꯌꯥꯏ ꯐꯔꯦ ꯁꯤ ꯆꯠꯂꯣ ꯀꯥꯃꯔꯕꯤ ꯁꯪꯀꯔꯅ ꯑꯣꯖꯥ ꯁꯣꯔꯤꯗ ꯑꯩꯈꯣꯏ ꯗꯦꯗꯤꯀꯦꯠ ꯇꯧꯕꯤꯕ ꯃꯇꯦꯛ ꯑꯃꯇꯪ ꯊꯝꯕꯤꯔꯣ ꯂꯣꯏꯁꯤꯟꯕꯒꯤ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯣꯖꯤꯡꯒꯤ ꯑꯗꯨꯝ ꯏꯌꯥꯝꯕꯒꯤ ꯑꯗꯨꯝ ꯍꯧꯗꯣꯛꯄꯒꯤꯗ ꯑꯣꯏꯔꯁꯨ ꯌꯥꯏ ꯇꯦꯡ ꯗꯦꯡ 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 ꯇꯧꯕꯗꯣ ꯑꯗꯨ ꯌꯥꯎꯗ꯭ꯔꯒꯗꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯗꯣꯛꯇꯦꯗꯅ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯂꯣꯏꯁꯟꯃꯤꯟꯅꯔꯁꯨ ꯌꯥꯔꯦ
naba malim matiya ani se lay tag lay ka ulam lo nang bunong siba fogdenaba Piram luyay fa thâu jal thâu du nung olo hai du nung Piram luyay fa thâu jal thâu du nung olo hai du nung Segaira tamoyigi machet singam Chusindu na lay haure nung siba Wakat pasungam laroy da chimbal se Karigi fortune bidam li Pajay, yare, yam koram maron.